ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯕꯤꯇꯥ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯔꯦꯜ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯅꯧꯅ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯅꯠꯇꯅ꯫ ꯌꯨꯝꯊꯪꯅꯕ ꯃꯅꯦ ꯂꯩꯈꯝꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯍꯧꯔꯛꯏ꯫ ꯌꯦꯡꯁꯤꯟꯕꯤ ꯍꯥꯏꯔꯕꯁꯨ ꯃꯃꯥ ꯃꯄꯥꯒꯨꯝꯅꯗꯤ ꯀꯅꯥꯅꯗꯤ ꯌꯦꯡꯕꯤꯒꯅꯤ? ꯆꯥꯎꯔꯦꯜ ꯃꯃꯥ ꯃꯄꯥꯅꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯧꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯂꯩꯈꯝꯅꯗꯤ ꯌꯥꯝꯅ ꯀꯂꯛꯆꯔꯝꯃꯤ꯫ ꯂꯩꯈꯝ ꯍꯣꯏꯒꯤꯗꯤ ꯂꯩꯅꯔꯤꯕ ꯏꯪꯈꯣꯜꯗꯨꯃꯇꯪꯅꯤ꯫ ꯃꯆꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ 3ꯅꯤ, ꯅꯤꯡꯉꯣꯜ 2ꯒ꯫ ꯆꯥꯎꯔꯦꯜꯅ ꯇꯔꯛ ꯂꯩꯖꯕ ꯎꯕꯗ ꯃꯈꯣꯏꯅ ꯊꯕꯛ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯁꯤꯡꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯆꯥꯎꯔꯦꯜꯗꯒꯤ ꯂꯧꯗꯨꯅꯗ ꯁꯤꯖꯤꯟꯅꯩ꯫ ꯆꯥꯎꯔꯦꯜꯒꯤ ꯁꯟꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯉꯁꯤꯗꯤ ꯁꯟ ꯁꯦꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯍꯥꯏ ꯔꯣ ꯆꯠꯂꯨꯅꯦ ꯑꯔꯥꯡꯕꯤ ꯅꯪꯁꯤ ꯉꯥꯎꯁꯤꯟꯅꯩꯗꯣ ꯑꯣꯟꯊꯣꯛꯅ꯫ ꯍꯩ ꯔꯣ ꯌꯨꯝ ꯀꯥꯔꯁꯤꯅꯦ ꯅꯪꯕꯣ, ꯆꯠꯂꯨꯅꯦꯍꯦ꯫ ꯑꯦ ꯑꯔꯥꯡꯕꯤ ꯉꯥꯏꯈꯣꯅꯦꯍꯦ, ꯌꯥꯡꯅ ꯆꯦꯟꯈꯤꯅꯨꯅꯦ꯫ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯍꯦꯛꯇ ꯇꯥꯟꯅꯔꯒꯦꯗ꯫ ꯑꯔꯥꯡꯕꯤ ꯉꯥꯏꯈꯣ ꯍꯥꯏꯃꯤ, ꯑꯔꯥꯡꯕꯤ! ꯃꯉꯥꯎ ꯊꯤꯕ ꯁꯟ ꯑꯗꯨ ꯇꯥꯟꯅꯕꯒ ꯉꯝꯗꯈꯩ ꯍꯣꯠꯇꯅ ꯆꯦꯟꯈꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯀꯟꯅ ꯇꯥꯟꯅꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯦꯊꯕꯤꯅ ꯌꯦꯡꯉꯨꯅꯦ ꯏꯇꯥ, ꯑꯥꯗ ꯇꯥ ꯆꯥꯎꯔꯦꯜꯁꯦ ꯃꯣꯏ ꯁꯟ ꯑꯔꯥꯡꯕꯤꯁꯦ ꯇꯥꯟꯅꯔꯤꯁꯦ꯫ ꯀꯨꯃꯨꯗꯤꯅꯤꯅ ꯍꯣꯏꯅꯦ ꯏꯇꯥ, ꯃꯣꯌꯦꯟꯒꯤ ꯀꯨꯝꯍꯩꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯋꯥꯅꯤ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯁꯟ ꯑꯔꯥꯡꯕꯤꯒꯤ ꯃꯉꯛꯇ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯀꯨꯃꯨꯗꯤꯅꯤꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯍꯦꯛ ꯇꯥꯔꯤ꯫ ꯊꯧꯔꯤ ꯑꯗꯨꯗꯕꯨ ꯄꯥꯏꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥ ꯄꯥꯏꯁꯤꯜꯂꯤ꯫ ꯀꯨꯃꯨꯗꯤꯅꯤꯒꯤ ꯃꯥꯡꯗ ꯎꯞꯄꯒ ꯇꯥꯁꯤꯜꯂꯤ꯫ ꯀꯨꯃꯨꯗꯤꯅꯤꯅ ꯑꯩꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯗꯤ ꯇꯥ ꯆꯥꯎꯔꯦꯜ? ꯑꯩꯈꯣꯏ ꯁꯟꯕꯤ ꯑꯔꯥꯡꯕꯤꯁꯦ ꯅꯥꯟꯊꯣꯛꯈꯤꯕꯗꯨꯗ ꯐꯥꯔꯝꯕꯅꯤꯗ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯔꯣ? ꯁꯣ ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯝꯃꯒꯦ꯫ ꯑꯗꯣ ꯀꯨꯃꯨꯗꯤꯅꯤ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯀꯣ꯫ ꯑꯩ ꯆꯠꯂꯦꯍꯦ꯫ ꯀꯔꯤ ꯋꯥꯅꯣ ꯇꯥ ꯆꯥꯎꯔꯦꯜ? ꯉꯁꯤꯗꯤ ꯍꯥꯏꯔꯔꯣꯏ, ꯀꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯑꯩ ꯆꯠꯂꯦ꯫ ꯀꯦꯊꯕꯤꯅ ꯍꯩꯃꯥ, ꯇꯥ ꯆꯥꯎꯔꯦꯜꯁꯦ ꯋꯥꯒ ꯇꯥꯗꯕꯤꯗ ꯆꯠꯈ꯭ꯔꯦ꯫ ꯇꯥ ꯆꯥꯎꯔꯦꯜꯁꯦ ꯌꯥꯝ ꯐꯕꯅꯤ, ꯃꯔꯥꯏꯕꯛꯁꯨ ꯊꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯪꯕꯨꯁꯨ ꯈꯟꯖꯕ ꯃꯥꯜꯂꯤ꯫ ꯍꯣꯏ, ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯍꯦꯛ ꯀꯥꯏꯅꯍꯜꯂꯤ꯫ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯌꯥꯝꯅ꯫ ꯑꯗꯣ ꯃꯥꯅꯕꯨ ꯑꯩꯕꯨ ꯈꯟꯖꯕ ꯃꯥꯟꯕ꯭ꯔꯅꯦ? ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ꯫ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯅꯁꯨ ꯍꯥꯏꯕ ꯍꯦꯛ ꯀꯥꯎꯔꯨꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯒꯦ? ꯃꯁꯥꯅꯒ ꯍꯥꯏꯔꯛꯂꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯗꯤ ꯍꯦꯛ ꯌꯥꯊꯣꯛꯄ ꯇꯥꯔꯦꯗꯅ꯫ ꯍꯩꯃꯥ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯕ, ꯉꯥꯎꯁꯤꯟꯅꯗꯕ, ꯅꯤꯁꯥ ꯆꯥꯗꯕ ꯅꯨꯄꯥ ꯑꯃ ꯐꯪꯕ ꯍꯥꯏꯕꯁꯦ꯫ ꯍꯣ, ꯃꯁꯥꯅ ꯑꯝꯇ ꯐꯣꯡꯗꯣꯔꯛꯈꯤꯁꯅꯣ, ꯋꯥꯈꯜ ꯌꯥꯝ ꯁꯥꯒꯠꯈꯤꯔꯣꯏꯁꯤ꯫ ꯂꯥꯛꯑꯣꯁꯦ ꯊꯦꯡꯈꯤꯅꯤ ꯌꯨꯝ ꯍꯟꯕꯒ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯔꯦꯜ ꯃꯅꯦ ꯂꯩꯈꯝ ꯍꯣꯏꯒꯤ ꯁꯤꯡ ꯈꯥꯏꯔꯤ꯫ ꯂꯩꯈꯝꯅ ꯆꯥꯎꯔꯦꯜ, ꯅꯪꯕꯨ ꯅꯇꯣꯝꯇ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯈꯪꯗ꯭ꯔꯦꯅꯦ, ꯏꯁꯣꯔ ꯃꯥꯒꯤ ꯀꯨꯝꯍꯩꯁꯤ ꯑꯣꯟꯊꯣꯛꯄꯅꯤ, ꯑꯣꯟꯊꯣꯛꯄꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯅꯦ, ꯅꯆꯥꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯗ, ꯁꯨꯝ ꯂꯩꯔꯕꯅꯤꯅ꯫ ꯏꯅꯦ ꯍꯣꯏ, ꯇꯥꯆꯧ ꯏꯆꯦ ꯍꯣꯏꯁꯨ ꯂꯩꯔꯤ꯫ ꯑꯇꯣꯞꯄ ꯌꯨꯝ ꯊꯪꯅꯕ ꯏꯟꯗꯣꯜ ꯄꯤꯌꯥꯏꯅꯨ ꯍꯣꯏꯁꯨ ꯂꯩꯕꯅꯤꯅ ꯅꯆꯥꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯑ ꯇꯝꯂꯝꯕꯅꯅꯤ ꯏꯅꯦ꯫ ꯍꯣꯏꯗꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯕꯁꯤꯕꯨ꯫ ꯍꯥꯏ, ꯑꯗꯨꯒꯅꯦ ꯑꯁꯣꯝꯒꯤ ꯊꯪꯅꯔꯤꯕ ꯅꯟꯗꯣꯜ ꯄꯤꯌꯥꯏꯅꯨ ꯍꯣꯏꯗꯒꯅꯦ ꯌꯥꯝ ꯆꯪꯊꯣꯛ ꯆꯪꯁꯤꯟꯒ ꯇꯧꯔꯨ ꯂꯥꯛꯎꯅꯨꯀꯣ꯫ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ, ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯃꯍꯥꯏ ꯍꯤꯒꯥꯏ ꯋꯥꯅꯤ, ꯃꯤꯊꯤꯡꯒꯥꯏꯅꯤ꯫ ꯅꯪꯒ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ, ꯅꯛꯅ ꯇꯤꯟꯅꯕ ꯂꯣꯏꯅꯕꯁꯤ ꯎꯕꯗꯅꯦ ꯌꯥꯝꯅ ꯀꯜꯂꯛꯄꯅꯤ ꯃꯥꯗꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯗ ꯋꯥꯔꯤꯁꯤ ꯇꯝꯗꯅ ꯏꯅꯦꯗꯅꯦ ꯃꯤꯅ ꯇꯝꯃꯛꯂꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯏꯟꯗꯣꯜ ꯄꯤꯌꯥꯏꯅꯨꯁꯦ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯐꯠꯇꯕ ꯇꯧꯔꯛꯇꯦꯗ, ꯑꯗꯨꯝ ꯐꯖꯅ ꯂꯣꯏꯅꯕꯤ꯫ ꯏꯁ, ꯇꯣꯛꯑꯦ, ꯃꯥꯡꯉꯤ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ, ꯀꯗꯥꯏꯗꯒꯤ ꯐꯕꯅꯣ?
ꯃꯍꯥꯛꯅ ꯂꯩꯀꯥꯏꯁꯤꯗ ꯁꯟꯗꯣꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯂꯟꯊꯨꯝꯁꯦ ꯄꯥꯝꯕꯒꯤ ꯇꯧꯁꯤꯟꯅꯗꯨꯅ ꯂꯣꯏꯅꯔꯤꯅꯤ ꯂꯧꯕ ꯌꯥꯅꯅꯕ ꯍꯥꯏꯗꯅ ꯃꯤꯃꯥꯡꯗ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯤꯕꯅꯦ ꯌꯣꯜꯂꯤꯕ ꯃꯣꯏꯅ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯃꯣꯏꯅ ꯈꯟꯕꯒꯤ ꯍꯥꯏꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯅꯦ ꯍꯣꯏꯗꯤꯅꯦ ꯑꯗꯨꯒꯨꯝꯕ ꯂꯥꯏꯅ ꯌꯥꯔꯣꯏꯗꯕ ꯋꯥꯈꯜꯗꯣ ꯅꯣꯡꯃꯇ ꯈꯟꯈꯤꯕꯒ ꯂꯩꯇꯦꯀꯣ ꯁꯦ ꯅꯪꯁꯦ ꯏꯆꯥꯗ ꯏꯆꯥꯗꯧꯅꯅꯤ ꯈꯜꯂꯤꯕ ꯏꯅꯦꯅ ꯅꯠꯇꯦ ꯅꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯕꯨ ꯅꯪꯒꯤ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯗꯣꯏꯅꯣꯕ ꯍꯥ ꯅꯠꯇ꯭ꯔꯣ ꯏꯅꯦꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗ꯭ꯔꯣ ꯍꯣꯏꯅꯦ ꯇꯥꯆꯧꯈꯣꯏꯗꯤ ꯀꯗꯥꯏ ꯆꯠꯊꯣꯛꯈꯤꯒꯦ ꯂꯩꯕ ꯎꯗꯦꯅꯦ ꯏꯅꯦ ꯈꯪꯗꯦ ꯈꯔ ꯑꯃꯅ ꯁꯥꯟꯅꯕꯅꯦ ꯑꯗꯨꯅꯤꯅ ꯆꯠꯈꯤ ꯈꯔ ꯑꯃꯅ ꯂꯩꯄꯨꯡ ꯐꯝꯕ ꯆꯠꯂꯝꯕꯅꯤ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯡꯁꯤꯗ ꯈꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯕꯕꯨ ꯇꯥꯗꯦꯗꯣ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯂꯥꯛꯇꯅ ꯈꯥꯏꯗꯣꯛꯄꯤꯔꯤꯁꯦ ꯍꯣꯅꯦ ꯍꯣꯔꯦꯟꯗꯤ ꯏꯅꯦ ꯈꯣꯏꯗ ꯆꯥꯛꯇꯣ ꯍꯥꯞꯄꯒꯦ ꯉꯥ ꯑꯃ ꯊꯣꯡꯉꯒ ꯆꯥꯊꯣꯛꯁꯤ ꯆꯥꯛꯀ ꯊꯣꯡꯉꯨꯔꯅꯨꯀꯣ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯊꯣꯛꯂꯈꯤꯒꯦ ꯉꯥꯏꯍꯥꯛꯇꯪ ꯆꯦꯡ ꯇꯛꯂꯝꯕꯗꯨꯁꯨ ꯂꯧꯔꯨꯒꯗꯕ ꯍꯣ ꯐꯔꯦ ꯌꯧꯔꯣ ꯇꯧꯖꯔꯨꯔꯣ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯆꯦꯡ ꯇꯛꯄ ꯂꯧꯕ ꯂꯥꯛꯂꯤ ꯀꯨꯃꯨꯗꯤꯅꯤꯁꯨ ꯊꯦꯡꯅꯔꯝꯃꯤ ꯆꯦꯡ ꯇꯛꯐꯝꯗ ꯍꯩꯃꯥ ꯇꯥ ꯆꯥꯎꯔꯦꯜ ꯀꯩ ꯊꯕꯛꯀꯤꯅꯣ ꯆꯦꯡ ꯂꯧꯕ ꯂꯥꯛꯄꯅꯤ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯑꯩꯁꯨ ꯂꯥꯛꯑꯝꯃꯤꯅꯤ ꯀꯗꯥꯏ ꯑꯩ ꯊꯥꯡꯕꯤꯔꯝꯃꯒꯦ ꯅꯪ ꯉꯝꯗꯣꯏ ꯃꯥꯟꯗꯦ ꯁꯨꯛ ꯂꯨꯝꯕꯁꯤꯕꯨ ꯌꯥꯔꯅꯤ ꯇꯥ ꯆꯥꯎꯔꯦꯜ ꯑꯩ ꯑꯗꯨꯝ ꯇꯦꯛ ꯄꯨꯈ꯭ꯔꯒꯦ ꯅꯨꯡꯉꯥꯏꯇꯦꯕ ꯂꯩꯁꯥꯕꯤ ꯑꯁꯣꯟꯕꯤ ꯅꯪꯅ ꯋꯥꯅ ꯅꯣꯏ ꯌꯨꯝ ꯇꯥꯅ ꯄꯨꯈꯤꯕꯗꯣ ꯌꯦꯡꯕꯒ ꯉꯝꯂꯣꯏ ꯇꯨꯁꯤꯟꯗꯅ ꯑꯃꯨꯛ ꯁꯤꯁꯦ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯌꯨꯝꯐꯥꯎ ꯏꯁ ꯀꯔꯤꯌꯥ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯑꯁꯣꯟꯕꯤ ꯒꯥꯏꯅ ꯁꯣꯟꯗꯤꯌꯦ ꯌꯦꯡꯉꯨꯇꯣ ꯆꯦꯡ ꯕꯣꯔꯥꯁꯦ ꯊꯥꯡꯒꯦ ꯌꯦꯡꯖꯧ ꯆꯦꯡ ꯕꯣꯔꯥ ꯑꯆꯧꯕ ꯑꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯒꯠꯂꯤ ꯈꯣꯡꯀꯥꯞ ꯑꯅꯤ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯙꯣꯛ ꯂꯥꯎꯅ ꯍꯦꯛ ꯇꯨꯁꯤꯜꯂꯤ ꯑꯁ ꯑꯌꯣ ꯁꯤꯔꯦ ꯑꯌꯣ ꯍꯦ ꯁꯣꯛꯄ꯭ꯔꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯝꯃꯣꯏꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤꯁꯦ ꯁꯥꯈꯣꯗꯅ ꯑꯀꯟꯕꯤ ꯁꯦ ꯅꯪ ꯇꯞꯅ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯔꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯂꯥꯛꯎꯀꯣ ꯑꯩ ꯆꯠꯄ ꯍꯧꯔꯕꯅꯤꯀꯣ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯅ ꯀꯨꯃꯨꯗꯤꯅꯤꯕꯨ ꯊꯤꯟꯕꯤꯔꯛꯂꯤ ꯃꯌꯨꯝ ꯌꯧꯅ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯅꯔꯤ ꯑꯅꯤꯃꯛꯇꯨ ꯀꯨꯃꯨꯗꯤꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥ ꯆꯥꯎꯔꯦꯜ ꯌꯨꯝꯐꯥꯎꯁꯨ ꯊꯤꯟꯕꯤꯔꯤ ꯆꯪꯉꯨꯈꯤꯁꯤ ꯆꯥ ꯊꯛꯎꯈꯤꯁꯤ ꯏꯃꯥꯁꯨ ꯂꯩꯔꯝꯒꯅꯤ ꯂꯥꯛꯑꯣ ꯇꯥ ꯆꯥꯎꯔꯦꯜ ꯀꯨꯃꯨꯗꯤꯅꯤ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯀꯣꯟꯅ ꯊꯛꯑꯒꯦ ꯅꯪ ꯁꯥꯎꯔꯅꯨ ꯑꯩꯁꯨ ꯆꯦꯡ ꯑꯃꯨꯛ ꯂꯧꯔꯨꯈꯤꯗꯣꯏꯅꯤꯅ ꯊꯦꯡꯉꯅꯤ ꯉꯁꯥꯏ ꯈꯣꯡ ꯅꯥꯈꯤꯕꯗꯣ ꯍꯣꯔꯦꯟ ꯏꯁꯤꯡ ꯑꯁꯥꯕꯅ ꯍꯤꯒꯥꯏ ꯌꯩꯊꯣꯛꯎꯀꯣ ꯆꯣ ꯆꯪꯈ꯭ꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯇꯥ ꯆꯥꯎꯔꯦꯜꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ ꯀꯣꯟꯅ ꯁꯣꯏꯗꯕꯤ ꯊꯛꯁꯤꯀꯣ ꯇꯥ ꯆꯥꯎꯔꯦꯜ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯈꯝ ꯃꯆꯥꯁꯤꯡ ꯉꯁꯤꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯆꯥꯎꯔꯦꯜꯕꯨ ꯀꯧꯗꯨꯅ ꯂꯥꯛꯏ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯗꯨꯗ ꯎꯔꯦ ꯉꯔꯥꯡ ꯃꯥꯅ ꯂꯧꯔꯨꯕ ꯆꯦꯡ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯈꯩꯔꯝꯕꯒꯤ ꯆꯈꯥꯏꯗꯨꯅ ꯂꯩꯕꯗꯨ ꯃꯗꯨ ꯎꯕꯗ ꯇꯥꯟ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣ ꯆꯥꯎꯔꯦꯜ ꯏꯅꯦ ꯂꯥꯛꯏꯅꯦ ꯅꯪꯕꯣ ꯂꯩꯇꯕ꯭ꯔꯣ ꯇꯥꯗ꯭ꯔꯕ꯭ꯔꯣꯅꯦ ꯅꯪꯕꯣ ꯆꯥꯎꯔꯦꯜ ꯂꯩꯔꯕꯗꯤ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ ꯏꯅꯦ ꯑꯩꯗꯣ ꯆꯦꯡ ꯈꯩꯔꯝꯃꯤꯖꯥꯅꯤ ꯑꯗꯨꯗ ꯑꯈꯩꯕꯗꯣ ꯃꯅꯨꯡꯗ ꯊꯝꯖꯜꯂꯨꯕ ꯀꯣꯏꯆꯥꯏ ꯆꯥꯏꯔꯕꯅꯤ ꯏꯅꯦꯗꯤ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯊꯔꯕ ꯑꯩ ꯐꯤꯇꯥ ꯄꯨꯔꯛꯀꯦ ꯂꯣꯏꯅ ꯃꯣꯠꯂꯅꯤ ꯍꯥꯏ ꯌꯥꯔꯦ ꯃꯣꯠꯆꯔꯁꯅꯨ ꯄꯨꯊꯣꯔꯛꯑꯅꯨ ꯅꯪ ꯋꯥꯅꯕꯅꯤ ꯏꯅꯦꯁꯦ ꯅꯪꯉꯣꯟꯗ ꯀꯔꯤꯅꯣꯝꯇ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ ꯍꯪꯉꯣꯏꯅꯦ ꯀꯔꯤ ꯍꯪꯅꯤꯡꯂꯤꯅꯣ ꯏꯅꯦ ꯍꯣꯏꯒꯤꯅꯦ ꯍꯧꯖꯤꯛꯀꯤ ꯆꯦꯡꯖꯥ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕ ꯅꯪꯒꯤꯒ ꯌꯥꯝꯂꯕꯗꯤ ꯈꯔ ꯈꯖꯤꯛꯇ ꯂꯧꯈꯤꯒꯦ ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯕꯤꯔꯛꯀꯦꯅ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯅꯦ ꯂꯧꯈꯣ ꯌꯥꯝꯃꯤꯕꯅꯤ ꯑꯩꯗꯤ ꯏꯊꯟꯇꯁꯨ ꯆꯥꯕꯅꯤꯅ ꯌꯥꯅꯤ ꯁꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯈꯩꯔꯝꯕꯅꯤ ꯁꯤꯗꯒꯤ ꯍꯦꯛꯇ ꯂꯧꯈ꯭ꯔꯣ ꯏꯅꯦ ꯏꯆꯥ ꯆꯥꯎꯔꯦꯜꯇꯅꯤ ꯏꯅꯦꯒꯤ ꯍꯪꯐꯝꯁꯦ ꯅꯪ ꯑꯣꯏꯗꯅ ꯂꯩꯔꯕꯅꯤ ꯏꯅꯦꯁꯨꯅꯦ ꯃꯌꯥꯝꯁꯤꯒꯤ ꯍꯣꯠꯅꯕꯗ ꯉꯝꯗ꯭ꯔꯦꯗ ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯎꯕ ꯅꯠꯇꯦꯗꯣ ꯏꯅꯦꯒꯤꯗꯤ ꯏꯪꯈꯣꯜꯅꯒ ꯄꯤꯛꯄꯅꯤ ꯅꯪꯒꯤꯗꯤ ꯀꯣꯕꯤꯒꯁꯦ ꯑꯣꯟꯊꯣꯛꯅ ꯑꯗꯨꯝ ꯐꯔꯦꯗ ꯍꯪꯒꯥꯝꯒꯁꯦ ꯏꯁ ꯒꯦ ꯍꯦꯛ ꯂꯥꯎꯏꯗ ꯈꯪꯗꯦꯗꯩꯅꯦ ꯑꯩꯁꯨ ꯄꯪꯊꯥꯗ ꯊꯥꯖꯤꯟꯕꯅꯤ ꯃꯣꯏꯁꯨ ꯄꯪꯍꯧꯗ ꯍꯧꯖꯤꯜꯂꯦ ꯏꯅꯦꯅ ꯆꯥꯅꯤꯡꯂꯕꯗꯤ ꯍꯦꯛꯇ ꯍꯦꯛꯄꯤꯌꯨ ꯅꯆꯥꯒꯤꯁꯦ ꯐꯔꯦꯗ ꯆꯦꯡꯁꯦ ꯑꯩ ꯄꯨꯔꯒꯦꯀꯣ ꯑꯗꯨꯒ ꯍꯪꯒꯥꯝꯁꯤꯒꯅꯦ ꯄꯥꯝꯕꯤ ꯈꯔ ꯄꯨꯈ꯭ꯔꯒꯦ ꯌꯥꯝ ꯍꯥꯎꯔꯅꯤꯕ ꯍꯣꯏ ꯏꯅꯦ ꯆꯠꯂꯦꯀꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯂꯩꯈꯝ ꯆꯠꯈ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯂꯩꯈꯝꯅ ꯆꯥꯎꯔꯦꯜꯗꯒꯤ ꯂꯧꯔꯤꯕ ꯆꯦꯡꯁꯤ ꯑꯅꯝꯕꯅ ꯁꯤꯡꯗꯕꯅ ꯑꯌꯥꯝꯕꯅꯤ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯗꯤ ꯅꯣꯡꯃꯗ ꯐꯠꯇꯅ ꯈꯜꯂꯨꯕ ꯂꯩꯇꯕꯅ
ꯃꯥꯒꯤ ꯑꯔꯩꯕ ꯄꯨꯝꯕ ꯄꯤꯊꯣꯛꯆꯩ ꯂꯩꯈꯝ ꯍꯣꯏꯒꯤ ꯆꯦꯡ ꯂꯩꯔꯕꯁꯨ ꯂꯩꯇꯦ ꯍꯥꯏꯖꯤꯟꯗꯨꯅ ꯂꯧꯕꯅ ꯀꯣꯡꯒꯥꯏꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯆꯥꯎꯔꯦꯜ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯟ ꯆꯦꯟꯕ ꯂꯥꯛꯂꯝꯃꯤ ꯑꯔꯥꯡꯕꯤ ꯉꯁꯤꯗꯤ ꯅꯪ ꯂꯝ ꯍꯦꯜꯂꯅꯨꯀꯣ ꯅꯪ ꯁꯦꯟꯅꯕꯗꯨꯗ ꯌꯥꯝ ꯋꯥꯏꯕ ꯑꯩ ꯅꯍꯥꯟꯁꯨ ꯅꯪꯅ ꯂꯩꯁꯥꯕꯤꯒꯤ ꯃꯈꯣꯡ ꯄꯥꯏꯗꯅ ꯈꯨꯔꯨꯝꯍꯜꯂꯤ ꯉꯁꯤꯒ ꯇꯧꯔꯗꯤꯀꯣ ꯅꯪ ꯂꯤꯆꯩꯅ ꯁꯥꯟꯊꯒꯗꯕꯅꯤꯀꯣ ꯃꯇꯥꯡ ꯑꯗꯨꯗ ꯁꯟ ꯑꯗꯨꯁꯨ ꯈꯣꯡꯂꯛꯂꯝꯃꯤ ꯏꯁ ꯅꯪꯁꯦ ꯃꯤꯔꯣꯜ ꯈꯪꯉꯤꯅꯦ ꯑꯔꯥꯡꯕꯤ ꯍꯣꯏꯒꯁꯨ ꯍꯥꯏꯔꯤꯅꯦ ꯌꯥꯏ ꯌꯥꯏ ꯑꯩꯒꯤ ꯁꯟꯅꯤ ꯍꯥꯏꯕꯗ ꯅꯪꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯑꯔꯥꯡꯕꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯨꯃꯨꯗꯤꯅꯤꯗꯣ ꯈꯪꯉꯤꯗꯅ ꯅꯍꯥꯟ ꯅꯪꯅ ꯈꯣꯏꯔꯝꯍꯟꯈꯤꯕ ꯂꯩꯁꯥꯕꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯁꯪꯖꯔꯛꯄ ꯀꯨꯏꯔꯕꯅꯤ ꯑꯗꯨꯒꯅꯦ ꯍꯥꯏꯕꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯕ ꯅꯪꯅ ꯁꯥ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯃꯌꯥꯝꯁꯦ ꯃꯉꯣꯟꯗ ꯇꯝꯕꯤꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤꯁꯦ ꯅꯪꯅ ꯁꯥ ꯑꯣꯏꯅ ꯍꯦꯛ ꯄꯣꯛꯁꯤꯟꯗꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯅꯗ ꯂꯩꯔꯤꯁꯦ ꯅꯍꯥꯟꯅ ꯅꯨꯡꯁꯤ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯨꯃꯨꯗꯤꯅꯤꯅ ꯃꯔꯣꯜꯁꯨ ꯊꯣꯛꯇꯕ ꯁꯟꯗꯨꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯣ ꯇꯥ ꯆꯥꯎꯔꯦꯜ ꯀꯨꯃꯨꯗꯤꯅꯦ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯁꯖꯤꯛ ꯆꯥꯕ ꯄꯦꯜꯂꯕ꯭ꯔꯥ ꯑꯣꯛꯂꯕ꯭ꯔꯥꯅ ꯍꯪꯂꯝꯕꯅꯤꯗ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯦꯊꯕꯤ ꯍꯣꯏꯗ ꯐꯅꯦꯛ ꯃꯔꯨꯞ ꯑꯃ ꯌꯥꯎꯕ ꯉꯁꯤ ꯃꯔꯨꯞ ꯇꯥꯕ ꯑꯗꯨꯒꯤ ꯆꯠꯂꯨꯕꯅꯤ ꯇꯥ ꯆꯥꯎꯔꯦꯜ ꯂꯩꯕ ꯎꯕꯁꯤꯗ ꯆꯪꯂꯛꯄꯅꯦ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯑꯩꯈꯣꯏ ꯑꯔꯥꯡꯕꯤꯒ ꯁꯥꯔꯝꯕ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯇꯥꯍꯧꯕ꯭ꯔꯥ ꯈꯔꯗꯤ ꯇꯥꯍꯧꯔꯦ ꯑꯁꯦꯡꯕꯅꯤ ꯀꯨꯃꯨꯗꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯨꯏꯔꯦ ꯈꯟꯖꯔꯛꯄ ꯍꯥꯏꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯕ ꯑꯩꯁꯦ ꯃꯥꯏꯁꯦ ꯍꯦꯛꯇ ꯁꯣꯟꯖꯤꯜꯂꯛꯄ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯔꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯤ ꯍꯩꯃꯥ ꯇꯥ ꯆꯥꯎꯔꯦꯜꯁꯤꯗꯤ ꯌꯥꯝ ꯉꯛꯏꯅꯦ ꯏꯁꯥꯗꯒꯤ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯑꯦꯕ ꯑꯁ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯏꯗ ꯑꯩ ꯆꯠꯂꯒꯦ ꯇꯥ ꯆꯥꯎꯔꯦꯜ ꯆꯠꯂꯦꯀꯣ ꯉꯥꯏꯈꯨꯑꯣ ꯄꯥꯎꯈꯨꯝꯗꯤ ꯍꯣ ꯅꯁꯥꯅ ꯈꯪꯖꯔꯣ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯒꯤ ꯃꯤꯅꯣꯛꯁꯤꯗ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯀꯨꯃꯨꯗꯤꯅꯤ ꯁꯦꯟꯆꯠ ꯆꯠꯈꯤ ꯆꯥꯎꯔꯦꯜ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯅ ꯈꯟꯖꯔꯛꯄ ꯊꯃꯣꯏꯒꯤ ꯃꯄꯥꯎꯗꯨ ꯉꯁꯤꯗꯤ ꯐꯣꯡꯂꯕ ꯃꯇꯨꯡ ꯅꯨꯖꯥ ꯃꯥꯅ ꯏꯊꯥ ꯊꯥꯖꯗ ꯌꯥꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯥꯁꯨ ꯅꯣꯛꯆꯗꯨꯅ ꯂꯩꯍꯧꯏ ꯑꯁ ꯅꯨꯡꯉꯥꯏꯔꯦꯍꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕꯤ ꯃꯥꯅꯁꯨ ꯌꯥꯕꯤꯔꯛꯂꯦ ꯌꯥꯝ ꯈꯪꯗꯦꯗ ꯏꯁꯥꯁꯦ ꯄꯪꯍꯠꯅ ꯍꯔꯥꯎꯏꯗ ꯑꯩ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯀꯨꯃꯨꯗꯤꯅꯤ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅꯔꯛꯂꯦ ꯑꯁꯨꯝꯅ ꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯅ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏ ꯃꯁꯛ ꯐꯖꯅ ꯈꯪꯅꯔꯤ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯃꯇꯝꯅꯤ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯀꯨꯃꯨꯗꯤꯅꯤ ꯎꯅꯔꯝꯃꯤ ꯂꯧꯕꯨꯛꯀꯤ ꯁꯒꯥꯏ ꯊꯛꯇ ꯐꯝꯂꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯀꯨꯃꯨꯗꯤꯅꯤꯅ ꯇꯥ ꯆꯥꯎꯔꯦꯜ ꯅꯪꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯤ ꯅꯪꯒ ꯑꯩꯒ ꯑꯁꯨꯝꯅ ꯂꯣꯏꯅꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯕ ꯅꯇꯧꯅ ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯍꯟꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯍꯜꯂꯤ ꯀꯨꯃꯣ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕꯗꯨꯗꯒꯤ ꯑꯃꯠꯇ ꯇꯥꯗꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯀꯨꯏꯔꯦ ꯑꯩꯗꯤ ꯅꯪꯕꯨ ꯈꯟꯖꯔꯛꯄ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯗꯨꯅ ꯑꯁꯨꯝꯅ ꯅꯪꯒ ꯂꯣꯏꯅꯕ ꯐꯪꯕꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯣꯏ ꯏꯃꯥꯒ ꯄꯥꯕꯒ ꯂꯩꯔꯝꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯅꯪꯁꯨ ꯅꯇꯣꯝꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯄꯨ ꯃꯥꯒꯤ ꯅꯨꯡꯗꯝ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯇꯧꯔꯤꯁꯤ ꯃꯆꯥ ꯑꯩ ꯏꯇꯣꯝꯇ ꯊꯅꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯁꯣꯔ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯦ ꯐꯔꯦꯁꯤ ꯁꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯧꯗꯣꯛꯀꯦ ꯉꯁꯤꯗꯤ ꯍꯥꯏꯌꯨ ꯇꯥ ꯆꯥꯎꯔꯦꯜ ꯀꯔꯤ ꯋꯥꯅꯣ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯅꯨꯄꯤ ꯌꯥꯎꯗꯅ ꯄꯥꯟꯕ ꯌꯨꯝꯒ ꯑꯣꯏ ꯑꯩꯅ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯍꯥꯏꯔꯛꯂꯕꯅꯤ ꯏꯃꯥ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯂꯧꯁꯤꯡ ꯏꯪꯈꯣꯜ ꯁꯝꯕꯜ ꯃꯌꯥꯝꯁꯦ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯐꯖꯅ ꯁꯦꯟꯅꯃꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯀꯔꯤ ꯈꯜꯂꯤ ꯇꯥ ꯆꯥꯎꯔꯦꯜꯒꯤ ꯈꯜꯂꯒ ꯑꯩꯁꯨ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯤ ꯉꯁꯤꯗꯒꯤ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ ꯑꯁꯨꯝꯅ ꯀꯨꯃꯨꯗꯤꯅꯤ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯁꯦꯟ ꯆꯣꯡꯕ ꯇꯧꯗꯨꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯤꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯀꯨꯃꯨꯗꯤꯅꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯆꯥꯎꯔꯦꯜꯅ ꯀꯨꯃꯣ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯂꯥꯎꯅꯦ ꯊꯛꯅꯕ ꯏꯁꯤꯡ ꯄꯨꯊꯣꯔꯛꯎ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯌꯥꯗ꯭ꯔꯦ ꯈꯅꯥꯎ ꯆꯔꯝꯕꯁꯦ ꯈꯔ ꯀꯪꯂꯤ ꯍꯣ ꯇꯥꯔꯦ ꯂꯥꯛꯑꯦ ꯑꯩꯁꯨ ꯆꯥ ꯂꯣꯜꯂꯨꯕꯅꯤ ꯆꯨꯖꯥꯛꯀ ꯃꯪꯒ꯭ꯔꯥ ꯈꯔ ꯁꯤꯒ ꯐꯨꯠꯂꯨꯕꯅꯤ ꯁꯤꯁꯦ ꯄꯨꯔꯛꯏ ꯏꯁꯤꯡ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯤ ꯃꯣꯏ ꯇꯥꯆꯧ ꯋꯥꯅꯕꯅꯤ ꯈꯔꯁꯨ ꯄꯣꯊꯥ ꯁꯨ ꯀꯥꯏꯗꯒꯤ
ꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜꯁꯦ ꯃꯣꯏ ꯇꯥꯆꯧꯅ ꯂꯣꯏꯅ ꯐꯩꯗꯣꯝ ꯌꯥꯜꯂꯤꯕ ꯑꯩꯅꯁꯨ ꯉꯝꯗꯦ ꯄꯣꯠ ꯆꯩ ꯊꯥꯕ ꯈꯛꯇꯅꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯍꯥꯏꯕꯕꯨ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯏꯆꯥꯒ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯁꯦꯜꯁꯦ ꯈꯔ ꯌꯥꯝꯅ ꯇꯥꯟꯁꯤꯜꯍꯧꯒꯗꯕ ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯌꯥꯎꯔꯛꯂꯕ ꯀꯥꯟꯗꯗꯤ ꯇꯥꯅꯤꯡꯉꯁꯨ ꯇꯥꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯤꯔꯣꯜꯒ ꯂꯩꯇꯕꯒ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯈꯪꯗꯦꯗ ꯑꯩꯗꯤ ꯅꯪꯅꯕꯨ ꯊꯣꯡꯂꯕꯗꯤ ꯏꯍꯥꯎꯇ ꯍꯥꯎꯈ꯭ꯔꯦ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯀꯔꯤꯕꯨ ꯂꯩꯍꯧꯒꯦ ꯏꯟꯖꯥꯡꯒꯗꯣ ꯏꯪꯈꯣꯜꯗꯒꯤ ꯈꯔ ꯍꯦꯛꯆꯤꯜꯂꯨ ꯂꯩꯇ꯭ꯔꯗꯤ ꯌꯣꯡꯆꯥꯛꯀ ꯍꯋꯥꯏ ꯃꯨꯕꯤꯒ ꯏꯔꯣꯟꯕꯗꯣ ꯆꯥꯅꯤꯡꯉꯤꯅꯤ ꯉꯥꯔꯧ ꯑꯃꯒ ꯍꯣꯏ ꯊꯣꯡꯂꯒꯦ ꯂꯩꯍꯧꯋꯤ ꯍꯪꯒꯥꯝ ꯃꯇꯣꯟ ꯑꯅꯧꯕꯁꯦ ꯆꯥꯛꯃꯥꯏꯗ ꯈꯔ ꯍꯦꯛ ꯉꯥꯟꯁꯤꯜꯂꯒꯦ ꯍꯥꯎꯕꯅꯦ ꯑꯗꯨꯁꯨ ꯎꯀꯥꯕꯤ ꯑꯃ ꯇꯥꯎꯔꯒ ꯆꯥꯔꯁꯤ ꯅꯍꯥꯟ ꯏꯃꯥ ꯂꯥꯛꯄꯗ ꯄꯨꯔꯛꯂꯝꯕꯗꯣ ꯉꯥꯌꯣꯛ ꯆꯐꯨꯗ ꯌꯣꯛꯁꯤꯟꯕꯅꯤ ꯁꯤꯍꯧꯗ꯭ꯔꯤ ꯐꯔꯦ ꯊꯣꯡꯗꯣꯛꯎꯔꯣ ꯊꯦꯡꯈꯤꯅꯤ ꯉꯁꯤꯗꯤ ꯁꯤꯡꯂꯨꯞꯁꯨ ꯇꯤꯟꯅꯕ ꯆꯠꯀꯗꯕꯅꯤ ꯆꯥꯛꯆꯥꯃꯥꯡꯁꯤꯗ ꯐꯩꯗꯣꯝ 2-3ꯇ ꯂꯣꯏꯁꯤꯜꯂꯝꯒꯦ ꯆꯨꯔꯤ ꯆꯤꯡꯈꯠꯄꯁꯦ ꯆꯣ ꯇꯧꯖꯔꯨꯔꯣ ꯍꯣꯏ ꯃꯣꯏ ꯇꯥꯆꯧ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯌꯨꯝꯄꯥꯟꯕ ꯊꯥꯕꯨ 4 ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯨꯡꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯀꯨꯃꯨꯗꯤꯅꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯝꯃꯤ ꯆꯥꯎꯔꯦꯜꯅ ꯅꯪꯕꯨ ꯊꯕꯛꯁꯦ ꯋꯥꯕ꯭ꯔꯅꯦ ꯋꯥꯔꯕꯗꯤꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯇꯧꯀꯣ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧ ꯍꯥꯏꯕꯁꯨ ꯌꯥꯗꯦꯀꯣ ꯅꯪ ꯋꯥꯗꯦꯗ ꯁꯨꯃꯥꯏꯅ ꯁꯨꯃꯤꯟꯅꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯇꯜꯂꯤ ꯍꯛꯆꯥꯡꯁꯨ ꯅꯥꯒꯦ ꯇꯧꯏꯕ ꯑꯗꯨꯒ ꯏꯇꯣꯝꯇ ꯂꯩꯕꯗꯨꯁꯨ ꯀꯤꯖꯩ ꯍꯦꯛꯇ ꯁꯥꯎꯒꯨꯝ ꯅꯥꯏꯕ ꯑꯃꯅ ꯍꯦꯛꯇ ꯆꯠꯈꯤꯕꯒꯨꯝꯅ ꯍꯦꯛꯇ ꯐꯥꯎꯍꯜꯂꯤ ꯑꯗꯨꯒ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯂꯒꯅ ꯏꯅꯦ ꯂꯩꯈꯝꯅ ꯑꯩꯈꯣꯏꯔꯣꯝ ꯑꯣꯜꯂꯒ ꯅꯣꯛꯑꯒ ꯍꯦꯛꯇ ꯂꯩꯔꯝꯕ ꯐꯠꯇꯅꯕꯨꯗꯤ ꯈꯟꯗꯦꯗ ꯑꯗꯨꯗ ꯇꯥꯟ ꯆꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯦ ꯑꯗꯨꯅꯤ ꯏꯅꯦꯗꯨꯅꯒ ꯂꯥꯟꯅꯒ ꯈꯜꯂꯨ ꯂꯥꯛꯎꯅꯨꯀꯣ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯥꯛꯂꯤꯕ ꯏꯅꯦꯅꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯀꯣ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯅꯪ ꯂꯥꯛꯄꯗꯒꯤ ꯈꯔꯕꯨ ꯂꯥꯛꯄ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯔꯩꯕ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯍꯣꯏꯗ ꯑꯩꯁꯨ ꯑꯗꯨꯝ ꯄꯤꯌꯦ ꯅꯍꯥꯟꯁꯨ ꯆꯦꯡꯒ ꯍꯋꯥꯏ ꯃꯈ꯭ꯌꯥꯠ ꯃꯨꯕꯤ ꯃꯔꯨꯒ ꯊꯥꯅꯕ ꯂꯧꯈꯤꯕꯅꯤ ꯑꯩꯅꯁꯨ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯄꯤꯈꯤꯗ ꯑꯩꯁꯨ ꯈꯪꯉꯤ ꯃꯣꯏ ꯇꯥꯆꯧꯅ ꯈꯜꯂꯤꯕꯗꯣ ꯑꯗꯣ ꯃꯣꯏ ꯇꯥꯆꯧ ꯁꯦꯜꯁꯨ ꯑꯗꯨꯝ ꯈꯔ ꯂꯩ ꯊꯪꯅꯕꯒꯤ ꯏꯟꯗꯣꯜ ꯄꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯂꯧꯄꯥꯛꯁꯦ ꯍꯟꯗꯛ ꯌꯣꯟꯊꯣꯛꯅꯤ ꯍꯥꯏꯌꯦ ꯑꯁꯤꯗꯨꯝ ꯂꯧꯁꯤꯜꯍꯧꯁꯤꯔꯕꯨ ꯀꯔꯤ ꯈꯟꯕꯤꯔꯤꯒꯦ ꯍꯣꯏꯅꯦ ꯅꯨꯄꯤ ꯀꯅꯥ ꯍꯥꯏꯔꯛꯏꯅꯣ ꯁꯣꯏꯗ꯭ꯔꯕ ꯋꯥꯔꯃꯤ ꯅꯪ ꯍꯥꯏꯗꯨꯕꯣ ꯂꯝ ꯍꯥꯏꯁꯤꯗꯤ ꯃꯇꯝꯒꯤ ꯑꯗꯨꯝ ꯇꯥꯡꯈꯠꯂꯛꯀꯦꯗꯅꯤ ꯑꯁꯤ ꯂꯧꯐꯝꯁꯤꯁꯨ ꯑꯗꯨꯝ ꯐꯕꯅꯤ ꯅꯍꯥꯟ ꯏꯟꯗꯣꯜꯗꯣ ꯂꯥꯛꯑꯝꯃꯤ ꯁꯦꯜꯁꯨ ꯈꯔ ꯍꯪꯂꯝꯃꯤ ꯃꯣꯏ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯂꯥꯌꯦꯡꯅꯕꯒꯤ ꯌꯣꯟꯊꯣꯛꯀꯗꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯁꯦꯜꯗꯣ ꯈꯔꯁꯨ ꯄꯤꯈꯤꯕꯅꯤ ꯑꯩꯃꯥ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯇꯥꯗꯦꯅꯦ ꯅꯪꯅꯁꯨ ꯍꯥꯏꯗꯤ ꯊꯕꯛꯅꯒ ꯆꯤꯟꯕꯒꯤ ꯌꯨꯝꯗꯒ ꯂꯩꯇꯕꯅꯤ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕꯖꯥꯠꯅꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯉꯥꯏꯍꯥꯛ ꯍꯦꯛ ꯍꯪꯕꯤꯔꯨꯁꯤ ꯏꯕꯥꯅꯤ ꯆꯠꯇꯅ ꯑꯩꯁꯨꯅꯦ ꯊꯕꯛꯅꯤ ꯀꯔꯤꯅꯤ ꯍꯦꯛ ꯀꯥꯎꯊꯣꯛꯂꯨꯔꯤ ꯍꯣꯔꯦꯟ ꯍꯦꯛ ꯆꯠꯂꯨꯕ ꯍꯥꯏꯗꯨꯅꯤ ꯃꯣꯏ ꯇꯥꯆꯧ ꯌꯨꯝꯗꯁꯨ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯦꯛ ꯀꯥꯈꯤꯁꯤ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯒ ꯃꯟꯗꯣꯜ ꯄꯤꯌꯥꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯅ ꯏꯟꯗꯣꯜ ꯑꯇꯣꯝꯕꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯂꯨꯗ꯭ꯔꯤ ꯉꯁꯥꯏꯇ ꯅꯃꯧ ꯅꯨꯄꯤꯅ ꯇꯝꯕꯗꯒꯤ ꯈꯪꯕꯅꯤ ꯑꯇꯣꯝꯕꯕꯨ ꯄꯣꯊꯥꯈ꯭ꯔꯕ꯭ꯔꯣ ꯈꯪꯗ꯭ꯔꯦꯗ ꯆꯥꯎꯔꯦꯜ ꯑꯇꯣꯝꯕꯒꯤ ꯂꯩꯅꯥ ꯂꯥꯏꯌꯣꯡꯁꯦ ꯑꯃꯥꯏꯕꯅꯁꯨ ꯁꯤꯃꯛꯅꯤ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯦ ꯑꯃꯨꯛꯁꯨ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯆꯣꯏꯔꯣ ꯂꯣꯟꯕ ꯃꯇꯣꯝꯇ ꯄꯪꯁꯥꯎꯗ ꯁꯥꯎꯕꯒꯨꯝ ꯇꯧꯏꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯕ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯅꯠꯇꯦꯗ ꯍꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯄꯣꯊꯥꯈ꯭ꯔꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯃꯥꯏꯕꯗ ꯐꯖꯅ ꯌꯦꯡꯍꯟꯊꯣꯛꯁꯤ ꯏꯟꯗꯣꯜ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯒꯦ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯋꯥꯈꯜꯒ ꯄꯪꯈꯟꯗ ꯈꯟꯖꯟꯒꯅꯨ ꯏꯟꯗꯣꯜ ꯃꯥꯅꯤ ꯏꯟꯗꯣꯜ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯋꯥꯈꯜ ꯄꯤꯛꯁꯤꯟꯕ ꯌꯥꯄꯣꯟꯇꯦꯀꯣ ꯐꯅꯤꯗ ꯑꯇꯣꯝꯕꯁꯦ ꯒ꯭ꯌꯥꯟꯁꯨ ꯇꯥꯕꯅꯤ ꯄꯥꯈꯣꯟꯅ ꯌꯥꯔꯤꯕ ꯃꯇꯩꯃꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯖꯕꯅꯤ ꯃꯇꯩꯃꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯔꯕꯅꯤ ꯑꯗꯨ ꯏꯟꯗꯣꯜ ꯋꯥꯐꯝ ꯑꯃ ꯅꯃꯧꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯆꯨꯝꯕꯔꯥ ꯂꯧꯒꯤ ꯋꯥꯐꯝꯗꯨꯕꯨ ꯍꯣ ꯂꯧꯒꯤ ꯃꯇꯥꯡꯗꯣ ꯑꯆꯨꯝꯕꯅꯤ ꯆꯥꯎꯔꯦꯜ ꯏꯟꯗꯣꯜꯅꯁꯨꯅꯦ ꯑꯇꯣꯞꯄꯗꯒꯤ ꯄꯨꯁꯟꯅꯤꯡꯗ꯭ꯔꯕ ꯁꯦꯜꯗꯣ ꯂꯩꯔꯤꯕ ꯂꯧꯁꯤꯗꯒꯤꯅꯦ ꯌꯣꯜꯂꯒ ꯐꯪꯂꯛꯄꯗꯨꯅ ꯍꯣꯠꯅꯔꯒꯦ ꯈꯜꯂꯤ ꯅꯅꯥꯎ ꯑꯇꯣꯝꯕꯒꯤꯁꯦ ꯈꯔ ꯑꯗꯨꯛ ꯆꯪꯈꯤꯗꯧꯕ ꯃꯥꯜꯂꯤꯗꯣ ꯏꯟꯗꯣꯜꯅ ꯈꯟꯕꯗ ꯑꯗꯨꯅꯅꯤ ꯅꯪꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯧꯐꯝꯗꯣ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯤ ꯑꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯈꯣꯏꯅ ꯂꯧꯁꯤꯜꯍꯧꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯍꯟꯕ ꯉꯝꯂꯕ ꯀꯥꯟꯗ ꯑꯃꯨꯛ ꯍꯟꯕ ꯌꯥꯏꯗꯅ ꯏꯟꯗꯣꯜꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯅ ꯂꯧꯁꯤꯜꯍꯧꯔꯒꯦꯔꯥꯅꯅꯦ ꯍꯧꯗꯣꯛꯂꯝꯕꯅꯤ ꯅꯈꯣꯏ ꯇꯥꯟꯅꯔꯕ꯭ꯔꯥ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯌꯥꯏꯗ ꯏꯟꯗꯣꯜꯅ ꯆꯥꯒꯤꯗꯤ ꯏꯅꯥꯎꯁꯤꯗ ꯐꯔꯒ ꯂꯣꯏꯔꯤ ꯍꯌꯦꯡꯋꯥꯏ ꯏꯟꯗꯣꯜ ꯍꯣꯏꯅ ꯉꯝꯂꯕ ꯀꯥꯟꯗ ꯍꯦꯛꯇ ꯍꯟꯗꯣꯛꯄꯤꯌꯨ ꯉꯝꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯅ ꯌꯦꯡꯁꯤꯟꯕ ꯍꯥꯏꯗꯨꯅꯤ ꯏꯟꯗꯣꯜ
ꯍꯣ ꯑꯗꯨꯅꯤ ꯏꯟꯗꯣꯜꯅ ꯈꯜꯂꯤꯕꯁꯨ ꯇꯥꯟꯖꯥꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯇꯥꯔꯝꯕꯤ ꯂꯩꯈꯝꯁꯨ ꯑꯐꯕ ꯁꯥꯗꯨꯅ ꯑꯅꯥꯕ ꯍꯪꯕ ꯁꯥꯗꯨꯅ ꯆꯪꯂꯛꯏ ꯍꯩꯃꯥ ꯆꯥꯎꯔꯦꯜ ꯏꯃꯧꯁꯨ ꯌꯥꯎꯔꯤꯅ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤꯗꯅ ꯑꯩꯁꯨꯅꯦ ꯑꯇꯣꯝꯕ ꯅꯥꯏ ꯍꯥꯏꯕꯗꯣ ꯍꯪꯕꯤꯔꯨꯒꯦꯅ ꯂꯥꯛꯏꯅꯤꯅꯦ ꯐꯔꯦ ꯐꯔꯦ ꯅꯣꯏꯁꯨ ꯂꯩꯔꯝꯕ ꯍꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤꯕꯅꯤ ꯄꯤꯌꯥꯏꯅꯨꯅ ꯏꯃꯧꯒ ꯏꯆꯥꯒꯁꯨ ꯂꯥꯛꯑꯝꯃꯤꯕꯅꯤ ꯂꯩꯈꯝ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯂꯣ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯦ ꯑꯗꯨꯗꯤ ꯏꯟꯗꯣꯜ ꯅꯃꯧꯒꯩꯒꯁꯨ ꯆꯠꯂꯒꯦ ꯁꯦꯜꯒꯤꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯇꯧꯅꯔꯁꯤꯀꯣ ꯅꯨꯡꯗꯥꯡꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯣꯏ 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 ꯌꯧꯔꯣ ꯌꯧꯔꯣ ꯏꯟꯗꯣꯜ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯀꯨꯃꯨꯗꯤꯅꯤ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯄꯤꯌꯥꯏꯅꯨꯒ ꯂꯩꯈꯝꯒ ꯋꯥꯔꯤ ꯇꯧꯔꯤ ꯂꯩꯈꯝꯅ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯨ ꯏꯆꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯃꯥꯒꯤ ꯂꯧꯐꯝꯒ ꯊꯪꯅꯕ ꯂꯧꯗꯣ ꯃꯉꯣꯟꯗ ꯌꯣꯜꯂꯕ ꯑꯗꯨꯒꯤ ꯁꯦꯜꯒꯤꯅꯤ ꯈꯪꯗ꯭ꯔꯦ ꯍꯟꯗꯛ ꯑꯗꯣꯝꯕꯒꯤꯁꯦ ꯈꯔ ꯐꯖꯅ ꯌꯦꯡꯅꯤꯡꯉꯤ ꯐꯅꯕ ꯑꯗꯨꯅ ꯁꯦꯜꯁꯦ ꯈꯔ ꯑꯗꯨꯝ ꯆꯪꯗꯧꯏ ꯑꯗꯨꯅ ꯂꯧꯗꯣ ꯊꯥꯗꯣꯛꯂꯤ ꯂꯩꯈꯝ ꯏꯕꯦꯝꯃ ꯑꯣ ꯐꯔꯦꯅꯦ ꯃꯣꯏꯅ ꯂꯧꯔꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯁꯦꯜꯕꯨ ꯑꯣꯟꯊꯣꯛꯅ パꯏꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯈꯨꯜꯁꯤꯒꯤ ꯂꯧ ꯂꯝ ꯊꯥꯗꯣꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯂꯧ ꯂꯩꯔꯦꯅ ꯍꯥꯏꯅꯔꯤꯅꯦ ꯐꯔꯕꯅꯦ ꯐꯔꯕꯅꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯅ ꯏꯃꯧ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯦ ꯆꯦꯛꯁꯤꯟꯅ ꯃꯌꯨꯝ ꯄꯥꯟꯕꯗꯒꯤ ꯃꯥꯟ ꯆꯥꯡ ꯂꯦꯞꯁꯤꯟꯕ ꯉꯝꯂꯛꯏꯕꯁꯦ ꯐꯈ꯭ꯔꯦ ꯐꯈ꯭ꯔꯦ ꯂꯩꯀꯥꯏꯁꯤꯗ ꯃꯥꯒꯨꯝꯕꯤ ꯃꯧ ꯌꯥꯎꯗꯦ ꯌꯨꯝ ꯄꯥꯟꯕ ꯍꯩꯗꯧꯔꯤꯌꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯗꯤ ꯂꯩꯈꯝ ꯏꯕꯦꯝꯃ ꯏꯃꯧ ꯀꯨꯝꯃꯨ ꯑꯁꯤ ꯏꯟꯗꯣꯜ ꯍꯥꯏꯕꯗꯒꯤ ꯍꯦꯟꯖꯗꯦ ꯊꯕꯛꯅ ꯐꯔꯤꯕ ꯐꯕꯗꯤ ꯐꯩꯌꯦ ꯏꯆꯦ ꯍꯩꯃꯟ ꯁꯤꯡꯃꯜꯂꯁꯨꯅꯦ ꯄꯁꯤꯡ ꯊꯣꯛꯏ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤꯗꯣ ꯑꯗꯨ ꯇꯧꯒꯗ꯭ꯔꯅꯅꯦ ꯑꯩꯗꯤ ꯌꯥꯝꯅꯕꯨ ꯄꯥꯈꯠꯄꯤꯔꯤ ꯐꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯑꯇꯣꯝꯕꯁꯨ ꯅꯥꯕ ꯊꯨꯅ ꯐꯔꯁꯅꯨ ꯆꯠꯂꯦ ꯆꯠꯂꯦ ꯏꯆꯦ ꯑꯩ ꯑꯁꯨꯝꯅ ꯂꯩꯈꯝ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯒꯤ ꯃꯆꯥ ꯑꯇꯣꯝꯕꯁꯨ ꯂꯥꯌꯦꯡꯕꯗꯒꯤ ꯐꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯀꯨꯃꯨꯗꯤꯅꯤ ꯑꯃꯗꯤ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯑꯍꯥꯟꯕ ꯃꯃꯤꯠꯇ ꯎꯖꯕ ꯃꯆꯥ ꯑꯣꯏꯕꯅ ꯃꯃꯥꯏ ꯄꯤꯛꯇꯥꯅꯤ ꯔꯥꯁꯤ ꯂꯩꯅ ꯐꯖꯩ ꯆꯥꯎꯔꯦꯜꯅ ꯏꯆꯥꯊꯣꯏ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯁꯤꯗ ꯂꯩꯔꯦ ꯂꯥꯛꯑꯣ ꯄꯥꯕꯨꯡꯅ ꯄꯝꯊꯣꯛꯀꯦ ꯅꯨꯡꯁꯤꯕꯅ ꯏꯆꯥꯊꯣꯏꯁꯦ ꯄꯥꯕꯨꯡ ꯂꯥꯛꯄ ꯑꯩ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯅꯦ ꯄꯥꯕꯨꯡ ꯑꯩꯒꯤ ꯉꯥꯃꯨꯛꯇꯤ ꯀꯗꯥꯏ ꯏꯃꯥꯅ ꯉꯥꯃꯨꯛ ꯂꯩꯕꯤꯌꯣꯁꯨ ꯌꯥꯗꯦ ꯃꯥꯗꯤ ꯊꯕꯛ ꯁꯨꯔꯦ ꯑꯗꯨꯝ ꯍꯥꯏ ꯄꯥꯕꯨꯡ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯔꯛꯀꯅꯤ ꯍꯥꯏ ꯀꯗꯥꯏꯅꯣ ꯄꯥꯕꯨꯡ ꯉꯥꯃꯨꯛꯇꯤ ꯁꯦ ꯏꯆꯥꯊꯣꯏꯒꯤ ꯉꯥꯃꯨꯛ ꯍꯥꯎꯅ ꯆꯥꯊꯣꯏ ꯏꯆꯥꯒꯤ ꯀꯔꯤ ꯉꯥꯃꯨꯛ ꯂꯩꯗꯅꯤ ꯃꯌꯥꯝ ꯂꯩꯊꯣꯛꯀꯦ ꯁꯦ ꯆꯥꯔꯣ ꯑꯗꯨꯒ ꯁꯥꯟꯅꯔꯨꯔꯣ ꯏꯃꯥꯗꯤ ꯀꯩꯗ ꯂꯩꯍꯧꯒꯦ ꯄꯥꯕꯨꯡꯗꯤ ꯃꯌꯥꯝ ꯐꯩ ꯄꯥꯕꯨꯡ ꯏꯃꯥꯗꯣ ꯃꯅꯤꯡꯗ ꯏꯪꯈꯣꯜꯁꯨ ꯍꯧꯕꯅꯦ ꯑꯩ ꯁꯥꯟꯅꯕ ꯆꯠꯂꯦ ꯄꯥꯕꯨꯡ ꯇꯣꯝꯕꯤ ꯍꯣꯏꯗ ꯆꯠꯊꯣꯏ ꯇꯞꯅ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯑꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯃꯅꯤꯡꯂꯣꯝꯗ ꯏꯪꯈꯣꯜ ꯁꯨꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯀꯨꯃꯨꯗꯤꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯆꯥꯎꯔꯦꯜ ꯍꯩꯃꯥ ꯃꯣꯏ ꯃꯄꯥ ꯍꯜꯂꯛꯄꯤꯔꯦꯗꯅ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯏꯪꯈꯣꯜ ꯁꯨꯔꯤꯉꯩꯗ ꯀꯝꯗꯧꯕꯤꯔꯒꯦ ꯁꯦꯜꯗꯨꯕꯨ ꯊꯤꯟꯅꯔꯝꯂꯕ꯭ꯔꯣ ꯂꯧꯐꯝꯗꯨꯕꯨ ꯀꯝꯗꯧꯒꯦꯕ ꯌꯦꯡꯂꯦ ꯂꯧꯐꯝꯗꯣ ꯌꯥꯝꯅ ꯐꯖꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯈꯨꯗꯣꯡ ꯌꯥꯝꯅ ꯆꯥꯕ ꯂꯝꯕꯤ ꯂꯝꯗꯥꯡ ꯆꯥꯕ ꯑꯗꯨ ꯑꯣꯏꯔꯤ ꯁꯦꯜꯒꯤ ꯋꯥꯐꯝꯗꯨꯁꯨ ꯂꯣꯏꯁꯤꯟꯅꯔꯝꯃꯤ ꯐꯔꯦꯗ ꯋꯥꯗꯣ ꯂꯩꯈꯥꯏ ꯇꯥꯊꯣꯛꯅꯕꯗꯣ ꯑꯗꯨꯒꯤ ꯂꯧꯐꯝꯗꯣ ꯏꯅꯦ ꯂꯩꯈꯝꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯅꯤ ꯃꯄꯨꯗꯣ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯟꯅꯕꯗꯒꯤ ꯃꯣꯏꯒꯤ ꯑꯍꯟꯗꯨꯅ ꯌꯣꯟꯊꯣꯔꯛꯄꯅꯦꯕꯨ ꯍꯥꯏꯗ ꯑꯩ ꯂꯧꯒꯤ ꯂꯧꯁꯤꯜꯂꯨꯔꯒ ꯋꯥꯗꯨ ꯇꯥꯕꯗꯅꯦ ꯇꯟꯕꯨ ꯇꯜꯂꯛꯂꯕꯅꯤ ꯌꯦꯠꯅꯕ ꯂꯝ ꯂꯧꯕꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯧꯐꯝꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤ ꯋꯥ ꯍꯩꯕꯁꯤꯗ ꯂꯣꯏꯔꯤ ꯀꯩꯅꯣ ꯅꯪꯒꯤꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧ ꯆꯥꯛ ꯈꯔ ꯉꯟꯇꯥ ꯊꯣꯡꯉꯨ ꯉꯁꯤꯗꯤ ꯄꯨꯛꯁꯤ ꯈꯔ ꯂꯥꯝꯕꯒꯨꯝ ꯇꯧꯏ ꯏꯆꯣꯛ ꯆꯣꯛꯊꯩ ꯍꯛꯆꯥꯡꯁꯦ ꯍꯩꯃꯥ ꯍꯣꯏꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯏꯆꯥꯊꯣꯏꯗꯨꯕꯨ ꯃꯄꯥꯟꯗꯒ ꯂꯩꯍꯧꯕ꯭ꯔꯣ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯤ ꯍꯣꯏꯗ ꯁꯥꯟꯅꯔꯨꯅꯤꯅ ꯆꯠꯈꯤꯕꯅꯤ ꯍꯟꯖꯔꯛꯀꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯂꯩꯈꯝ ꯍꯣꯏꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯂꯧꯗꯨ ꯆꯥꯎꯔꯦꯜ ꯍꯣꯏꯅꯒ ꯂꯧꯈꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯀꯂꯛꯄ ꯌꯦꯡꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯂꯩꯈꯝꯅ ꯈꯜꯂꯝꯃꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯂꯧꯐꯝ ꯑꯗꯨ ꯃꯥꯒꯤ ꯑꯣꯏꯕ ꯑꯁꯤꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯥꯏꯕꯗꯨꯁꯨ ꯇꯥꯟꯅꯔꯝꯃꯤ ꯂꯩꯈꯝꯅ ꯁꯤꯅꯤꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯦ ꯉꯥꯎꯅ ꯐꯩꯅ ꯅꯥꯍꯟꯕ ꯃꯈꯣꯏ ꯃꯁꯦꯜ ꯈꯠꯅꯍꯟꯕ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯕ ꯑꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯇꯣꯏꯅ ꯇꯧꯍꯟꯕ ꯁꯥꯎꯅꯍꯟꯕ ꯑꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯍꯟꯕ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ
ꯑꯩꯒꯤ ꯍꯦꯛ ꯂꯣꯏꯅ ꯑꯣꯏꯍꯧꯕ ꯁꯤꯅꯤ ꯅꯆꯥꯅ ꯄꯥꯝꯖꯔꯤꯕꯁꯤ ꯑꯣꯖꯥ ꯃꯥꯏꯕ ꯗꯣꯖꯣꯅ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯩ ꯈꯪꯂꯦ ꯅꯪꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯁꯦ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯃꯟꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯝꯂꯞ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯄꯥꯏꯕꯗ ꯈꯔ ꯗꯥꯏꯇ ꯆꯥꯎꯏꯗꯣ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯇꯥꯟꯈꯠꯂꯛꯄꯗꯣ ꯃꯥꯡꯍꯟꯅꯕ ꯊꯨꯒꯥꯏꯅꯕ ꯃꯤꯒꯤ ꯏꯃꯨꯡ ꯑꯃ ꯃꯥꯡꯍꯟꯗꯧꯕ ꯄꯣꯠꯅꯤꯅꯀꯣ ꯑꯋꯥꯃꯟꯗꯤ ꯌꯥꯝꯗꯕ ꯌꯥꯔꯔꯣꯏꯀꯣ ꯑꯣꯖꯥ ꯑꯗꯨꯒꯤꯗꯤꯅꯦ ꯁꯤ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯅꯆꯥꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯖꯅꯤ ꯑꯣꯖꯥꯒꯤ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯂꯧꯐꯝ ꯃꯌꯥꯝ ꯑꯃꯗꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯃꯨꯟꯗꯨꯅ ꯁꯦꯠꯇꯨꯅ ꯑꯩꯒꯤ ꯑꯣꯏꯍꯧꯕ ꯃꯁꯤꯇꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯌꯥꯔꯒꯗꯤ ꯑꯣꯖꯥ ꯊꯕꯛꯁꯤ ꯉꯁꯤ ꯍꯧꯖꯤꯛꯃꯛ ꯁꯤꯗꯒꯤ ꯍꯧꯕꯕꯨ ꯄꯥꯝꯖꯔꯕꯅꯤꯅ ꯆꯟꯗꯤ ꯀꯥꯏꯗꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯍꯧꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗ ꯁꯦꯜ ꯅꯨꯡꯒꯤ ꯋꯥꯐꯝ ꯁꯤ ꯑꯣꯖꯥ ꯅꯆꯟ ꯉꯁꯤꯒꯤꯗꯤ ꯌꯥꯝꯅꯗꯤ ꯌꯥꯎꯖꯔꯛꯇ꯭ꯔꯤ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯁꯦꯜ ꯈꯔꯁꯤ ꯍꯦꯛꯇ ꯀꯠꯆꯔꯝꯃꯒꯦ ꯑꯣꯖꯥꯒꯤ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯇꯧꯕꯗ ꯈꯔ ꯌꯥꯡꯅ ꯆꯠꯂꯗꯕ ꯐꯔꯦ ꯑꯗꯨꯗꯤ ꯊꯧꯍꯧꯔꯁꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕꯁꯤꯡꯁꯦ ꯅꯪꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯒꯗꯧꯔꯤꯕꯅꯤ ꯐꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯅꯦ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯥꯡꯊꯣꯛꯆꯒꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯊꯧꯔꯝ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯒ ꯍꯥꯏꯔꯛꯏ ꯃꯥꯏꯕꯗꯣ ꯖꯣꯅ ꯁꯤꯁꯦ ꯑꯩꯅ ꯄꯤꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯅꯪꯅ ꯃꯤ ꯀꯅꯥꯝꯇ ꯎꯗꯅ ꯆꯦꯛꯁꯤꯟꯅ ꯃꯤ ꯑꯃꯗ ꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯄꯣꯠꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯐꯨꯝꯖꯤꯜꯂꯨ ꯑꯗꯨꯒ ꯂꯧꯐꯝꯗꯨꯗꯁꯨ ꯌꯦꯠ ꯊꯪꯕꯗ ꯄꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯂꯪꯁꯤꯜꯂꯝꯃꯨ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤꯀꯣ ꯃꯤꯅꯒ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯄꯣꯠꯁꯦꯝꯁꯤꯒꯤ ꯃꯌꯥꯛꯁꯦ ꯍꯟꯊꯗꯧꯔꯤꯕꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯤ ꯑꯣꯖꯥ ꯑꯩ ꯑꯃꯠꯇ ꯆꯤꯊꯗꯅ ꯆꯦꯛꯁꯤꯟꯅ ꯄꯥꯡꯊꯣꯛꯂꯨꯔꯒꯦ ꯍꯦꯛꯇ ꯃꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯊꯨꯒꯥꯏꯔꯒꯅꯦ ꯎꯠꯀꯨꯝꯅ ꯍꯦꯛ ꯇꯨꯝꯍꯟꯕ ꯍꯥꯏꯕꯁꯤꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯐꯔꯦ ꯌꯧꯔꯣ ꯑꯗꯨꯕꯨꯅꯦ ꯁꯦꯜ ꯑꯋꯥꯠꯄꯗꯨꯗꯤ ꯀꯥꯎꯅꯔꯣꯏꯁꯤꯗꯣ ꯑꯣꯖꯥ ꯀꯥꯎꯖꯔꯣꯏ ꯑꯁꯨꯝꯅ ꯂꯩꯈꯝꯅ ꯆꯥꯎꯔꯦꯜ ꯍꯣꯏꯒꯤ ꯏꯃꯨꯡꯕꯨ ꯃꯥꯡꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯄꯣꯠꯁꯦꯝ ꯀꯌꯥ ꯇꯧꯁꯤꯟꯕ ꯍꯧꯔꯛꯂꯦ ꯃꯥꯏꯕꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯦ ꯆꯥꯎꯔꯦꯜꯅ ꯅꯨꯄꯤ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯧꯅꯦ ꯑꯩ ꯂꯧ ꯀꯥꯔꯛꯑꯦ ꯊꯛꯅꯕ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯀꯨꯝꯁꯤ ꯆꯍꯤꯁꯤꯗꯤ ꯈꯔ ꯈꯖꯤꯛ ꯍꯦꯟꯅ ꯁꯥꯕ ꯍꯦꯜꯂꯤ ꯍꯣ ꯇꯥꯔꯦ ꯁꯤꯗ ꯂꯩꯔꯤ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯍꯨꯃꯥꯡꯅꯕꯨ ꯂꯣꯏꯔꯤ ꯅꯁꯥꯗꯣ ꯑꯩ ꯇꯩꯊꯣꯛꯄꯤꯔꯛꯀꯦꯁꯦ ꯐꯗꯤꯁꯤꯅ ꯅꯦ ꯍꯦꯛꯇꯥꯏꯗ ꯅꯨꯄꯤ ꯏꯆꯥꯊꯣꯏꯗꯤ ꯀꯔꯣꯝ ꯂꯩꯈ꯭ꯔꯦ ꯂꯩꯕ ꯎꯗꯦꯅꯦ ꯌꯨꯝꯒꯤ ꯏꯃꯥ ꯂꯥꯛꯑꯝꯃꯤ ꯃꯕꯣꯛꯅ ꯄꯨꯈꯤꯕꯅꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯕꯤꯒꯦꯅ ꯀꯩꯊꯦꯜꯗꯒꯤ ꯍꯔꯥꯎ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯃꯁꯨꯒ ꯐꯔꯦ ꯏꯃꯥ ꯍꯣꯏꯗ ꯉꯥꯏꯍꯥꯛꯇꯕꯨ ꯆꯠꯊꯣꯛꯀꯦ ꯈꯟꯕꯅꯤ ꯉꯥꯏꯍꯥꯛꯇ ꯁꯪꯗꯦ ꯏꯃꯥꯗꯣ ꯂꯥꯟꯅ ꯈꯟꯗꯅꯕ ꯍꯥꯏꯌꯨꯀꯣ ꯅꯪꯅ ꯍꯣꯏꯗ ꯑꯗꯨꯒꯤꯗꯤ ꯏꯃꯥꯅ ꯍꯦꯟꯅꯕꯨ ꯈꯪꯂꯝꯅꯤ ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯌꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯏꯔꯨ ꯃꯥꯏꯊꯖꯕꯤꯔꯨꯔꯣ ꯉꯥꯏꯈꯣꯅꯦ ꯅꯨꯄꯤ ꯉꯁꯥꯏ ꯑꯩꯅ ꯂꯧꯗ ꯊꯕꯛ ꯁꯨꯝ ꯁꯨꯔꯛꯄꯗ ꯊꯦꯡꯅꯔꯛꯄꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯝꯇ ꯌꯦꯡꯉꯨ ꯃꯌꯨꯝꯁꯤ ꯑꯩꯅ ꯌꯨꯝꯗ ꯌꯦꯡꯍꯟꯒꯦꯅ ꯈꯨꯠꯂꯒ ꯍꯦꯛꯇ ꯄꯨꯔꯛꯂꯕꯅꯤ ꯀꯔꯤꯅꯣ ꯁꯤꯕꯣ ꯀꯅꯥꯅ ꯍꯨꯟꯗꯣꯛꯑꯝꯃꯤ ꯖꯥꯠꯅꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯎꯔꯤ ꯆꯝꯄ꯭ꯔꯥꯗ ꯃꯣꯔꯣꯛ ꯃꯌꯥꯝ ꯂꯦꯡꯖꯟꯕ ꯂꯩꯕꯥꯛꯅ ꯃꯤꯇꯝ ꯁꯥꯔꯒ ꯌꯦꯇꯨꯝ ꯂꯦꯡꯖꯟꯕ ꯑꯇꯣꯞꯄ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯈꯔ ꯑꯗꯨ ꯀꯔꯤꯅꯣ ꯅꯨꯄꯥꯁꯤꯗꯤ ꯃꯤꯅ ꯍꯥꯏꯅꯕ ꯄꯣꯠꯁꯦꯝꯒ ꯍꯥꯏꯅꯕꯗꯣ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯀꯥꯏꯗꯒꯤꯅꯣꯕ ꯅꯪꯅ ꯄꯨꯔꯛꯏꯁꯤꯕꯣ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯦꯅꯦ ꯅꯨꯄꯤ ꯄꯣꯠꯁꯤꯗꯤ ꯌꯥꯝꯃꯤꯅꯦ ꯀꯅꯥꯅ ꯇꯧꯏ ꯖꯥꯠꯅꯣ ꯑꯩꯈꯣꯏ ꯂꯧꯐꯝ ꯃꯅꯥꯛꯇꯒꯤꯅꯤ ꯑꯇꯣꯞꯄ ꯂꯧꯃꯤꯁꯤꯡꯅ ꯍꯨꯟꯊꯔꯝꯃꯤ ꯖꯥꯠꯂꯥ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯍꯨꯟꯗꯣꯛꯑꯝꯃꯨ ꯌꯥꯗ꯭ꯔꯣ ꯌꯨꯝ ꯇꯥꯅ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯣ ꯐꯩꯁꯨ ꯈꯪꯗꯦ ꯐꯠꯇꯦꯁꯨ ꯈꯪꯗꯦ ꯃꯤꯒꯤꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯗ ꯇꯧꯔꯛꯄꯕꯨ ꯑꯣꯏꯔꯣ ꯍꯣꯏ ꯀꯅꯥ ꯈꯪꯅꯤꯒꯦ ꯑꯩꯗꯤ ꯃꯌꯣꯝꯗ ꯐꯖꯅ ꯇꯥꯔꯝꯕꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯄꯅꯤ ꯑꯃꯨꯛ ꯍꯨꯟꯗꯣꯛꯈꯤꯕ ꯍꯥꯏꯗꯨꯅꯤ ꯑꯩ ꯏꯔꯨꯗ꯭ꯔꯤꯉꯩꯗ ꯍꯨꯟꯗꯣꯛꯑꯝꯃꯒꯦꯁꯦ ꯃꯁꯤꯒꯤ ꯋꯥꯕꯨ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯥꯡꯅꯕ ꯐꯠꯇꯅꯕ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯀꯅꯥꯝꯇꯅ ꯑꯣꯏꯔꯝꯃꯣꯏ ꯑꯇꯣꯞꯄ ꯂꯧꯐꯝꯒꯤ ꯇꯥꯏꯅꯐꯝꯗꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄꯒꯤ ꯑꯣꯏꯔꯝꯅꯤ ꯃꯥꯏꯅ ꯅꯣꯏ ꯅꯨꯄꯤꯒꯤ ꯄꯪꯈꯟꯗ ꯈꯟꯖꯟꯕꯤꯗꯨ ꯇꯧꯔꯅꯨꯀꯣ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯂꯪꯊꯣꯛꯈꯤꯒꯦ ꯈꯣꯡꯕꯥꯟꯗ ꯑꯝꯇ ꯌꯥꯝ ꯂꯥꯞꯅ ꯂꯪꯊꯣꯛꯄꯤꯈꯣ
ꯃꯇꯨꯡꯗꯒꯗꯤ ꯄꯨꯕꯤꯔꯛꯀꯅꯨ ꯁꯤꯒꯨꯝꯕꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯈꯝ ꯉꯁꯤꯁꯨ ꯄꯣꯠꯁꯦꯝ ꯇꯧꯕ ꯂꯦꯞꯂꯝꯗꯦ꯫ ꯊꯥ ꯑꯃ ꯆꯨꯞꯅ ꯄꯣꯠꯁꯦꯝ ꯇꯧꯔꯕ ꯃꯇꯨꯡ ꯃꯌꯥꯠ ꯏꯄꯥꯟ ꯄꯥꯟꯗꯕꯗꯨꯗ ꯃꯥꯏꯕ ꯗꯣꯖꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯀꯠꯂꯔꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯤꯅꯣꯗ ꯁꯦꯜꯅ ꯌꯥꯝꯅ ꯂꯧꯔꯤꯕ? ꯏꯃꯨꯡꯗꯨꯗꯗꯤ ꯀꯌꯥ ꯃꯌꯥꯛꯁꯦ ꯏꯄꯥꯟ ꯄꯥꯟꯗꯕꯒꯨꯝ ꯇꯧꯏꯗ꯫ ꯃꯁꯥ ꯈꯔ ꯉꯝꯗ ꯈꯣꯠꯇꯕꯕꯨꯗꯤ ꯇꯧꯕ, ꯑꯗꯨꯕꯨ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ꯫ ꯍꯟꯗꯛꯇꯤꯅꯦ ꯈꯔ ꯃꯌꯥꯏ ꯀꯟꯕ ꯍꯦꯛ ꯇꯧꯕꯒ ꯄꯥꯟꯒꯗꯕ꯫ ꯊꯨꯅ ꯑꯝꯇ ꯇꯧꯕꯤꯗꯕ ꯌꯥꯔꯣꯏꯀꯣ? ꯑꯋꯥꯠꯄ ꯁꯦꯜꯁꯨꯅꯦ ꯉꯁꯤ ꯍꯥꯞꯆꯔꯝꯃꯒꯦꯕ꯫ ꯍꯦꯔꯥ, ꯑꯩꯁꯨ ꯑꯃꯥꯏꯕ ꯗꯣꯖꯣꯅꯤꯗꯅ, ꯈꯪꯒꯅꯤ꯫ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯗꯅ꯫ ꯑꯁꯨꯝꯅ ꯂꯩꯈꯝꯅ ꯄꯣꯠꯁꯦꯝ ꯇꯧꯕꯗꯤ ꯂꯦꯞꯇꯅ ꯇꯧꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯀꯨꯃꯨꯗꯤꯅꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯒ ꯊꯥ ꯂꯦꯞꯄꯤ꯫ ꯊꯥ ꯁꯨꯖꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ, ꯀꯨꯃꯣ, ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯇꯨꯃꯤꯟꯅ ꯐꯝꯃꯤꯁꯤꯕꯣ? ꯍꯟꯗꯛꯇꯤ ꯅꯇꯣꯝꯇ? ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ? ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯕꯗꯣ ꯑꯩ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯂꯩꯔꯨꯒꯦ, ꯀꯔꯤꯅꯣ ꯆꯥꯅꯤꯡꯕ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨ꯫ ꯃꯣꯏ ꯃꯄꯥ, ꯀꯔꯤꯁꯨ ꯂꯩꯔꯨꯅꯨ꯫ ꯑꯩ ꯀꯔꯤꯝꯇ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯏꯆꯥꯊꯣꯏꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯂꯩꯈꯤꯕꯅꯤ, ꯏꯟꯗꯣꯜ ꯄꯤꯌꯥꯏꯅꯨ ꯍꯣꯏꯔꯣꯝꯗ꯫ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ꯫ ꯑꯍꯣꯏ ꯃꯣꯏ ꯃꯄꯥ, ꯍꯟꯗꯛꯇꯤ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯤꯡꯗꯦ꯫ ꯃꯤꯠꯇꯁꯨꯅꯦ ꯃꯁꯦꯟ ꯃꯔꯥꯡ ꯌꯥꯝꯅ ꯎꯏ꯫ ꯃꯪꯗꯁꯨ ꯃꯁꯛ ꯈꯪꯗꯕ ꯑꯀꯤꯕ ꯃꯁꯛꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯑꯍꯤꯡꯁꯨ ꯇꯨꯝꯊꯕ ꯏꯌꯥ ꯌꯥꯗꯦ꯫ ꯀꯔꯤꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨꯁꯦ꯫ ꯀꯨꯝꯊꯥ ꯁꯨꯖꯤꯜꯂꯛꯄꯁꯤꯗ ꯇꯧꯔꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯏꯆꯥꯁꯦ ꯅꯨꯄꯥ ꯑꯣꯏꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯩꯗꯤ ꯏꯆꯥꯕꯨ ꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯣꯏ ꯃꯄꯥ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯆꯥꯁꯤ ꯅꯨꯄꯥ ꯑꯣꯏꯔꯛꯂꯗꯤꯅ꯫ ꯑꯣꯏꯖꯔꯛꯀꯅꯤꯗ꯫ ꯏꯆꯥꯊꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯅꯥꯎ ꯃꯆꯥ ꯄꯝꯅꯤꯅ ꯑꯃꯨꯛ ꯇꯣꯏꯕ, ꯇꯨꯝꯕ ꯆꯪꯗꯕ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯒꯦ꯫ ꯁꯤꯡ ꯑꯈꯥꯏꯕꯒ ꯂꯩꯍꯧꯗ꯭ꯔꯤ, ꯁꯤꯡ ꯈꯔ ꯈꯥꯏꯗꯣꯛꯀꯦ꯫ ꯍꯣꯏ ꯃꯣꯏ ꯃꯄꯥ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯀꯨꯃꯨꯗꯤꯅꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯐꯪꯖꯔꯝꯃꯤ꯫ ꯃꯃꯥꯒ ꯊꯥꯗꯣꯛꯅꯕ ꯌꯥꯔꯝꯗꯦ ꯑꯉꯥꯡꯗꯣ ꯃꯔꯩ ꯈꯔ ꯀꯜꯂꯤ꯫ ꯏꯆꯥꯊꯣꯏꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯄꯨꯡꯀꯛ ꯐꯥꯔꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯀꯨꯃꯨꯗꯤꯅꯤ ꯃꯆꯥꯅꯨꯄꯥꯗꯨ ꯍꯦꯛ ꯄꯣꯛꯈꯤꯕꯗꯒꯤ ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ, ꯆꯠꯊꯣꯏ, ꯅꯧꯄꯥ ꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯨ ꯐꯖꯅ꯫ ꯄꯥꯕꯨꯡ ꯉꯟꯇꯥ ꯍꯜꯂꯛꯀꯅꯤ꯫ ꯃꯔꯨꯞ ꯇꯤꯟꯅꯕꯗꯣ ꯌꯥꯎꯗ ꯌꯥꯗꯗꯅ ꯆꯠꯇꯕ ꯌꯥꯗꯕꯒꯤꯅꯤ꯫ ꯅꯃꯥꯗꯤ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯦ? ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯆꯥꯊꯣꯛꯂꯝꯃꯨ꯫ ꯅꯃꯥꯁꯨ ꯀꯧꯁꯤꯜꯂꯒ ꯆꯥꯃꯤꯟꯅꯔꯣꯀꯣ꯫ ꯑꯍꯣꯏ ꯄꯥꯕꯨꯡ, ꯉꯟꯇꯥ ꯍꯜꯂꯛꯑꯣ꯫ ꯏꯃꯥꯁꯦ ꯃꯇꯣꯝꯇ ꯀꯟꯅ ꯌꯥꯝ ꯂꯥꯎꯔꯛꯑꯦ꯫ ꯀꯧꯔꯨꯔꯁꯨ ꯇꯜꯂꯦꯗ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ, ꯑꯩꯗꯤ ꯀꯤꯖꯩ꯫ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯄꯥꯕꯨꯡ꯫ ꯍꯣꯏꯁꯦ, ꯅꯃꯥꯁꯨ ꯁꯥꯎꯅꯤꯡꯗꯧꯔꯤꯅꯤ꯫ ꯀꯔꯤꯝꯇ ꯀꯤꯔꯨꯅꯨ ꯏꯆꯥꯊꯣꯏ꯫ ꯀꯨꯃꯨꯗꯤꯅꯤꯅ, ꯑꯁ, ꯀꯔꯤꯅꯣ ꯑꯁꯤꯗꯤ? ꯃꯊꯛꯇꯒ ꯄꯥꯏꯔꯗꯅ ꯐꯖꯩꯍꯦ, ꯅꯨꯡꯉꯥꯏꯅꯤꯅꯦ꯫ ꯑꯩꯁꯨ ꯄꯥꯏꯅꯤꯡꯂꯛꯏꯗ꯫ ꯏꯃꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯤꯅꯣ? ꯅꯅꯥꯎ ꯃꯆꯥꯁꯦ ꯀꯞꯄꯒ ꯂꯩꯍꯧꯔꯦ, ꯃꯕꯨꯛ ꯂꯥꯝꯃꯦꯕ꯫ ꯂꯥꯛꯑꯣ ꯏꯃꯨꯡꯗ, ꯌꯦꯅꯈꯥꯁꯤꯗ ꯐꯝꯃꯅꯣ꯫ ꯐꯤꯔꯣꯜꯗꯣ ꯂꯣꯏꯅ ꯃꯣꯠꯂꯅꯤꯌꯦ꯫ ꯏꯁ, ꯆꯠꯂꯨꯅꯦꯍꯦ ꯑꯥꯗ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯌꯦꯠꯂꯦ꯫ ꯑꯩꯅ ꯁꯣꯝꯗ ꯑꯄꯥꯏꯕꯤ ꯌꯦꯡꯂꯤꯉꯩꯗ ꯅꯪ ꯆꯩ ꯆꯥꯒꯦꯔꯥ? ꯍꯥ? ꯅꯪ ꯍꯥꯠꯇꯣꯛꯂꯒꯦ? ꯍꯥ? ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯅꯪꯁꯦ꯫ ꯃꯤꯅ ꯌꯦꯡꯂꯤꯁꯦ ꯅꯪꯅ ꯊꯨꯒꯥꯏꯔꯦꯗꯅ꯫ ꯂꯥꯛꯑꯣ ꯏꯃꯥ, ꯁꯥꯎꯔꯅꯣ꯫ ꯅꯅꯥꯎꯗꯣ ꯃꯕꯨꯛ ꯂꯥꯝꯃꯒ ꯂꯩꯍꯧꯔꯦ꯫ ꯆꯠꯂꯣ, ꯂꯥꯛꯑꯒꯦ꯫ ꯃꯗꯨꯒꯤ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨꯗꯨꯅꯅꯦ ꯃꯕꯨꯛꯇ ꯑꯗꯨꯝ ꯂꯥꯝꯃꯦ꯫ ꯌꯥꯝꯅ ꯃꯊꯤꯕꯣꯡ ꯂꯥꯎꯋꯦꯕ, ꯈꯪꯅꯤꯕ ꯃꯥꯁꯨ꯫ ꯌꯥꯝꯅ ꯆꯤꯛꯊꯠꯀꯦꯕ꯫ ꯑꯁꯨꯝꯅ ꯇꯝꯄꯥꯛꯇ ꯑꯉꯥꯡ ꯄꯝꯗꯨꯅ ꯃꯕꯨꯛ ꯄꯤꯊꯛꯂꯝꯃꯤ꯫ ꯀꯨꯃꯨꯗꯤꯅꯤꯅ, ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯣ, ꯅꯪ ꯅꯠꯇ꯭ꯔꯥ ꯌꯥꯝꯅ ꯊꯤꯕꯣꯡ ꯂꯥꯎꯔꯤꯁꯦ? ꯅꯕꯨꯛꯇꯨꯗ ꯁꯨꯗꯠꯀꯦ ꯅꯪ꯫ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯅꯪꯗꯤ꯫ ꯑꯩꯉꯣꯟꯗ ꯌꯦꯠꯄ ꯐꯠꯇꯕ꯫ ꯑꯩꯗꯤ ꯄꯥꯝꯗꯦ, ꯄꯥꯝꯖꯗꯦ ꯅꯪꯁꯦ꯫ ꯁꯨꯗꯠꯀꯦ ꯍꯥꯏꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯗ ꯃꯈꯨꯠꯅ ꯁꯨꯊꯒꯦ ꯇꯧꯏ꯫ ꯏꯆꯥꯊꯣꯏꯅ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯅꯅꯥꯎꯗ꯫ ꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯅꯅꯥꯎꯗꯣ ꯐꯨꯔꯗꯤ ꯅꯥꯔꯅꯤ꯫ ꯏꯁ, ꯍꯩꯁꯤꯡꯕꯤ, ꯍꯩꯅꯨ ꯇꯔꯦꯠ, ꯍꯩꯔꯦꯅꯦ, ꯅꯪ ꯃꯉꯥꯏꯔꯦꯅꯦ꯫ ꯌꯥꯝꯅ ꯍꯩꯅꯨ ꯁꯥꯔꯤꯕ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ? ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯁꯦ ꯅꯪ ꯈꯪꯕ꯭ꯔꯣ? ꯍꯩꯅꯨ ꯍꯩꯕꯤꯔꯩ꯫ ꯏꯃꯥ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯕꯨ ꯂꯨꯅ ꯇꯧꯔꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯆꯩꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ ꯏꯃꯥ꯫ ꯑꯕꯣꯛꯁꯨ ꯏꯃꯥ ꯎꯔꯒ ꯑꯗꯨꯝ ꯀꯞꯄꯒ ꯍꯟꯈꯤ꯫ ꯏꯃꯥ, ꯅꯪ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯣ? ꯑꯩꯈꯣꯏꯗ ꯑꯗꯨꯝꯅ ꯆꯩꯔꯤꯕ, ꯁꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯦ, ꯅꯨꯡꯁꯤꯗꯦꯆꯣ, ꯅꯁꯛꯀꯗꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯆꯠꯂꯣ, ꯊꯕꯛꯇꯣ ꯇꯧꯔꯨꯆꯣ꯫
ꯑꯁꯨꯝꯅ ꯀꯨꯃꯨꯗꯤꯅꯤ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯗꯨꯅ ꯃꯆꯥ ꯑꯇꯣꯝꯕꯗꯨ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯍꯧꯗꯨꯅ ꯅꯥꯔꯛꯂꯦ꯫ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯗꯕꯃꯛꯇꯤ ꯅꯠꯇꯦ ꯏꯁꯧ ꯏꯔꯥꯡ ꯀꯥꯕ, ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗ ꯆꯩꯕ ꯉꯥꯡꯕ ꯑꯗꯨꯃꯛ ꯇꯣꯏꯅ ꯇꯧꯕ ꯍꯦꯟꯒꯠꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯔꯦꯜꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯋꯥ ꯍꯥꯏꯔꯤ꯫ ꯑꯩꯒꯤ ꯁꯅꯥ ꯁꯥꯗꯕ ꯌꯥꯔꯣꯏ ꯍꯟꯗꯛꯇꯤ꯫ ꯁꯦꯟ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ, ꯐꯧ ꯌꯥꯝꯅ ꯂꯣꯛꯀꯦꯔꯥ ꯂꯣꯛꯑꯣꯏꯔꯥ, ꯑꯩꯈꯣꯏꯒꯤ ꯂꯧꯗꯣ ꯌꯣꯟꯊꯣꯛꯑꯒ ꯁꯥꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯍꯟꯗꯛ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯇꯧꯔꯤꯕꯁꯤꯗꯅꯦ ꯁꯤꯕ ꯅꯪꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯇꯣꯝꯇ ꯁꯤꯖꯅꯤꯍꯦ꯫ ꯍꯩꯕꯤ ꯃꯄꯥꯟꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯄꯔꯦꯡꯗꯣ ꯁꯤꯗ꯭ꯔꯗꯤ ꯑꯩꯗꯤ ꯆꯠꯂꯣꯏ꯫ ꯅꯣꯏꯁꯨ ꯑꯝꯇ ꯅꯨꯡꯁꯤꯔꯣꯏ ꯑꯩꯗꯤ꯫ ꯀꯔꯤꯅꯣ ꯅꯨꯄꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯀꯌꯥꯗ ꯋꯥꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯧꯁꯤꯡꯁꯦ ꯂꯦꯞꯁꯤꯜꯍꯧꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯣꯡꯃꯇꯁꯨ ꯁꯅꯥ ꯁꯥꯕꯤꯌꯨ, ꯄꯣꯠ ꯑꯃꯠꯇ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯇꯕ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯆꯥꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯅꯪ ꯋꯥꯈꯜ ꯈꯔ ꯐꯥꯊꯧ꯫ ꯂꯩꯔꯤꯕ ꯏꯃꯥꯅ ꯍꯥꯞꯄꯤꯔꯛꯄ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯁꯥꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯝ ꯁꯤꯔꯒ ꯆꯠꯄ ꯌꯥꯏꯗꯅ, ꯑꯅꯧꯕ ꯑꯃ ꯁꯥꯗ꯭ꯔꯕꯁꯨ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯩꯗꯤ ꯁꯥꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯁꯤꯈꯤꯅꯤ ꯍꯥꯏꯁꯤꯅꯤꯀꯣ, ꯂꯩꯇ꯭ꯔꯗꯤ ꯑꯩ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯑꯋꯥ ꯑꯅꯥ ꯄꯨꯃꯤꯟꯅꯔꯛꯇꯨꯅ ꯏꯃꯨꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤ ꯈꯟꯖꯗꯨꯅ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯑꯔꯩꯕ ꯈꯔꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯃꯤꯟꯅꯔꯛꯈꯤꯕ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯀꯨꯃꯨꯗꯤꯅꯤꯒꯤ ꯏꯃꯨꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯏꯊꯕꯒꯤ ꯃꯃꯤ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯈꯝ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯐꯠꯇꯕꯒꯤ ꯍꯧꯅꯕ, ꯄꯣꯁꯦꯝ ꯇꯧꯕ, ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯁꯥꯟꯅꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯒ ꯀꯨꯃꯨꯗꯤꯅꯤꯒꯤ ꯃꯔꯩꯗ ꯆꯥꯎꯔꯦꯜ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯧ ꯌꯣꯟꯊꯣꯛꯇꯨꯅ ꯁꯅꯥ ꯁꯥꯕꯒꯤꯗꯃꯛ ꯂꯧ ꯌꯣꯟꯊꯣꯛꯂꯤ꯫ ꯇꯥꯔꯤꯕ꯭ꯔꯣ ꯀꯨꯃꯣ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯣ꯫ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯃꯅꯤꯡꯇꯗꯤ ꯊꯨꯡꯍꯜꯂꯒꯦ꯫ ꯏꯆꯥꯁꯤꯡꯒꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯦ ꯃꯥ꯫ ꯀꯔꯤꯅꯣ? ꯑꯩꯒꯤ ꯁꯅꯥ ꯁꯥꯕꯤꯌꯨꯁꯨ ꯌꯥꯗꯕ ꯅꯪꯅ ꯀꯧꯕꯁꯦ ꯑꯩ ꯈꯨꯝꯅꯤꯡꯗꯦꯅꯦ꯫ ꯁꯦ ꯅꯪꯒꯤ ꯁꯅꯥꯗꯣ ꯑꯩꯅ ꯁꯥꯗꯨꯅ ꯄꯨꯔꯛꯂꯕꯅꯤ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯂꯧꯐꯝꯗꯨ ꯌꯣꯟꯊꯣꯛꯂꯒ ꯁꯥꯔꯛꯂꯕꯅꯤ꯫ ꯍꯩꯃꯥ, ꯐꯖꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯍꯩꯃꯥ, ꯄꯥꯝꯃꯦ ꯄꯥꯝꯃꯦ ꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯁꯤ ꯑꯣꯏꯔꯗꯤ ꯐꯖꯔꯦ, ꯌꯥꯔꯦ, ꯄꯥꯝꯖꯔꯦ꯫ ꯂꯥ 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 ꯂꯥ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯇꯧꯒꯨꯝ ꯂꯤꯛ ꯑꯗꯨ ꯁꯤꯖꯤꯟꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯃꯥꯒꯤ ꯊꯣꯛꯄ ꯃꯟꯗ꯭ꯔꯪ ꯑꯃꯗ ꯆꯪꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯋꯥꯈꯜ ꯋꯥꯅ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯋꯤ ꯆꯥꯎꯔꯦꯜ꯫ ꯀꯨꯃꯣ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕ? ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯤꯟ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯣꯏꯔꯝꯃꯤ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯈ꯭ꯔꯕꯗ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯍꯟꯈ꯭ꯔꯦ꯫ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯑꯃꯅꯤ, ꯁꯤꯃꯅꯤ ꯈꯪꯅ ꯅꯥꯕ ꯑꯅꯥꯕꯁꯨ ꯅꯠꯇꯕ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕ? ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯤꯕꯨ ꯀꯗꯣꯝꯗ ꯊꯥꯡꯒꯗꯒꯦ ꯀꯨꯃꯣ? ꯅꯪꯅ ꯂꯝꯖꯤꯡꯕꯤꯔꯝꯕ ꯂꯝꯕꯤꯁꯦ ꯅꯪꯅ ꯃꯃꯤꯒꯨꯝ ꯂꯩꯈ꯭ꯔꯕꯗ ꯑꯁꯨꯛ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯀꯅꯤ ꯈꯜꯂꯨꯗꯦ ꯅꯣꯡꯃꯇꯁꯨ꯫ ꯃꯄꯨ ꯃꯥꯒꯤ ꯊꯧꯑꯣꯏꯟꯁꯤꯅ ꯑꯣꯏꯍꯟꯕꯤꯔꯤ ꯃꯪꯂꯥꯟꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯆꯍꯤ 3 ꯁꯨꯔꯛꯂꯦ꯫ ꯃꯆꯦ ꯏꯆꯥꯊꯣꯏꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯃꯤꯟꯅꯩ꯫ ꯃꯃꯥ ꯀꯨꯃꯨꯗꯤꯅꯤꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯗꯨꯅꯇ ꯂꯩꯔꯝꯃꯤ, ꯑꯉꯥꯡꯒ ꯊꯧꯁꯥꯗꯅ꯫ ꯑꯗꯨꯒ ꯆꯍꯤ ꯑꯃꯒꯤ ꯀꯨꯝꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯂꯗꯨꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯃꯨꯗꯤꯅꯤꯒꯤ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯃꯆꯥꯒꯤ ꯅꯥꯛꯇ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯨꯃꯨꯗꯤꯅꯤ, ꯆꯥꯛꯀꯧꯕꯗꯣ ꯅꯆꯥ ꯑꯅꯤꯒ ꯉꯟꯇꯥ ꯍꯦꯛ ꯂꯥꯛꯎꯀꯣ꯫ ꯏꯃꯥꯇꯪꯅꯤ, ꯆꯥꯛ ꯏꯁꯤꯡꯗꯣ ꯄꯨꯟꯅ ꯂꯥꯡꯂꯒ ꯆꯥꯃꯤꯟꯅꯁꯤ꯫ ꯍꯥꯎꯕ ꯍꯥꯎꯇꯕ ꯉꯟꯅ ꯂꯥꯛꯎꯗꯣ꯫ ꯏꯁꯨꯊꯣꯏꯕꯤ, ꯅꯅꯥꯎ ꯅꯨꯄꯥꯒ ꯅꯃꯥꯒ ꯆꯥꯛꯀꯧꯕ ꯉꯟꯇꯥ ꯂꯥꯛꯃꯤꯟꯅꯧꯀꯣ꯫ ꯑꯕꯣꯛꯅꯅꯦ ꯆꯥꯛ ꯍꯥꯎꯅ ꯊꯣꯡꯂꯒ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯒꯤ ꯈꯨꯗꯣꯜꯄꯣꯠꯇꯤ ꯀꯔꯤ ꯄꯤꯗꯣꯏꯕ? ꯅꯪꯅ ꯆꯥꯛꯀꯧꯕꯒ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯄꯣꯠ ꯑꯆꯧꯕ, ꯎꯄꯨ ꯑꯆꯧꯕ, ꯃꯌꯦꯛ ꯀꯌꯥꯝꯅ ꯍꯛꯄ, ꯅꯨꯄꯥ 3ꯅꯒ ꯊꯥꯡꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯄ ꯎꯄꯨ ꯑꯃ ꯄꯤꯔꯛꯇ꯭ꯔꯗꯤ ꯆꯥꯛꯀꯧꯕꯒ ꯂꯥꯛꯑꯣꯏ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯄꯣꯠꯀꯤ ꯉꯥꯛꯇ ꯅꯠꯇꯦꯅꯦꯍꯦ, ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯂꯩꯕ ꯂꯩꯇꯕ ꯏꯃꯥꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯏꯃꯥ ꯏꯆꯥ ꯆꯥꯛ ꯍꯥꯎꯅ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨꯅꯤ ꯑꯁꯦꯡꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯕꯁꯤ꯫ ꯏꯆꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯁꯨ ꯑꯃꯨꯛꯇꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤ꯫ ꯂꯥꯏꯔꯕꯤ ꯅꯃꯥ ꯑꯩꯉꯣꯟꯗ ꯄꯣꯠ ꯑꯆꯧꯕ ꯍꯥꯞꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯁꯦ ꯏꯃꯥꯗꯤ ꯉꯛꯂꯦꯗ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯍꯥꯞꯀꯗꯕꯅꯤ꯫ ꯆꯥꯎꯔꯦꯜꯅ, ꯀꯨꯃꯣ, ꯏꯃꯥꯅ ꯍꯥꯞꯆꯅꯤꯗ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯨꯡꯗ ꯄꯣꯊꯥꯔꯨꯔꯣ꯫ ꯏꯃꯥ, ꯅꯆꯥꯒ ꯅꯁꯨꯁꯤꯡꯒꯁꯦ ꯉꯟꯇꯥ ꯊꯤꯟꯖꯔꯛꯑꯒꯦ꯫ ꯑꯩꯁꯨ ꯏꯃꯥ ꯍꯣꯏꯔꯣꯝꯗ ꯊꯕꯛ ꯑꯃ ꯍꯥꯏꯗꯣꯛꯀꯗꯕ ꯂꯩ, ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ꯫ ꯏꯃꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯕꯅꯤ, ꯌꯦꯡꯕ ꯌꯥꯕꯁꯨ ꯌꯦꯡꯂꯤꯕꯅꯤ,
ꯐꯣꯡꯅ ꯀꯌꯥ ꯂꯣꯟꯅ ꯀꯌꯥ ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯤ ꯏꯆꯥꯁꯤꯡꯁꯨ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯟꯗꯛ ꯆꯥꯛꯀꯧꯕꯁꯤ ꯂꯣꯏꯕꯒ ꯑꯝꯇꯒ ꯌꯦꯡꯒꯦ ꯈꯜꯂꯤ ꯏꯃꯥ ꯅꯌꯥꯁꯨ ꯋꯥꯈꯜ ꯑꯃꯗ ꯊꯣꯛꯇ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯑꯗꯨꯅꯤꯅꯦ ꯏꯌꯥ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯎꯄꯨꯗꯨꯁꯨ ꯁꯦꯜ ꯌꯥꯝꯅ ꯄꯤꯕ ꯎꯄꯨꯅꯤꯗꯣ ꯏꯃꯥꯗꯤ ꯑꯗꯨ ꯂꯩꯅꯕ ꯁꯦꯜ ꯂꯩꯇ꯭ꯔꯤꯕꯅꯤ ꯃꯊꯥ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ ꯍꯦꯛ ꯂꯩꯔꯨꯗ꯭ꯔꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯂꯥꯎꯕ ꯈꯣꯡꯕ ꯉꯥꯡꯕ ꯁꯛꯄ ꯇꯧꯔꯛꯀꯅꯤꯗꯣ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯥꯡꯗꯁꯨ ꯏꯀꯥꯏꯗꯣ ꯏꯃꯥꯗꯤ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯏꯃꯥ ꯑꯗꯨꯒꯤꯅꯤ ꯏꯃꯥꯅ ꯅꯆꯥꯒ ꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯥꯒꯤ ꯁꯅꯥ ꯁꯥꯗꯕ ꯌꯥꯔꯣꯏ ꯆꯥꯛꯀꯧꯕꯗ ꯁꯤꯅꯕ ꯍꯥꯏꯗꯅ ꯂꯧ ꯌꯣꯟꯊꯣꯛꯂꯒ ꯁꯅꯥ ꯁꯥꯈꯤꯕꯒꯤ ꯂꯦꯝꯍꯧꯕ ꯁꯦꯜ ꯈꯔ ꯂꯩꯔꯤ ꯃꯁꯤꯅ ꯑꯣꯏꯅ ꯂꯩꯔ ꯎꯄꯨꯗꯣ ꯏꯃꯥꯒ ꯏꯕꯥꯅꯤꯇꯪ ꯈꯪꯅꯁꯤ ꯁꯤ ꯏꯃꯥ ꯁꯦꯜꯁꯦ ꯍꯧꯖꯤꯛ ꯄꯨꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯂꯩꯕꯤꯔꯣ ꯏꯃꯥ ꯆꯥꯛꯀꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯂꯥꯌꯦꯡꯗꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯆꯥꯛꯀꯧꯕ ꯑꯗꯨ ꯁꯣꯏꯗꯅꯕ ꯁꯤꯟꯈ꯭ꯔꯦ ꯆꯥꯎꯔꯦꯜꯅ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯈꯝꯅ ꯑꯃꯥꯏꯕ ꯗꯣꯖꯣꯗ ꯍꯥꯏꯔꯤ ꯑꯣꯖꯥ ꯍꯟꯗꯛꯇꯤ ꯑꯣꯖꯥꯒꯤ ꯃꯟꯇ꯭ꯔꯁꯦ ꯐꯖꯅ ꯄꯥꯜꯂꯤꯍꯦ ꯂꯧꯁꯤꯡꯒ ꯌꯣꯟꯗꯅ ꯌꯥꯝ ꯇꯧꯔꯤ ꯑꯩꯗꯤꯅꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯑꯣꯖꯥꯅ ꯂꯥꯏꯇꯤꯟ ꯊꯥꯖꯤꯟꯗꯅ ꯍꯧꯖꯤꯛꯇꯤ ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯁꯂꯥꯛ ꯁꯥꯔꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯍꯟꯗꯛ ꯑꯃꯇꯪꯒ ꯈꯔ ꯃꯌꯥ ꯀꯟꯕ ꯑꯃꯒ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯂꯧꯁꯪꯗ ꯃꯄꯨꯔꯣꯏꯕꯗꯣ ꯂꯦꯛꯄ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯅꯤꯡꯉꯤ ꯑꯣꯖꯥ ꯑꯩꯗꯤ ꯅꯪ ꯑꯣꯖꯥꯅꯤꯗꯅ ꯌꯥꯅꯤ ꯌꯥꯅꯤ ꯇꯧꯁꯤ ꯇꯧꯁꯤ ꯍꯧꯖꯤꯛꯇꯤ ꯄꯨꯁꯤ ꯃꯃꯗꯤ ꯂꯥꯏ ꯇꯤꯟ ꯃꯌꯥꯝꯗꯨꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯤꯗꯨꯗ ꯊꯥꯖꯜꯂꯦꯗꯅ ꯗꯁꯥ ꯈꯔ ꯁꯣꯟꯕ ꯃꯉꯣꯟꯗ ꯋꯥꯏꯊꯨꯡꯂꯦꯗꯅ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯌꯥꯛ ꯌꯥꯝꯅ ꯀꯟꯕꯅꯤ ꯇꯧꯗꯧꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯗꯕꯅꯤ ꯅꯪꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨ ꯊꯣꯛꯂꯗꯕꯅꯤ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯁꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯔꯦꯜꯅ ꯆꯠꯊꯣꯏ ꯅꯃꯥꯒ ꯅꯅꯥꯎ ꯅꯨꯄꯥꯒ ꯆꯠꯊꯣꯛꯇꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯉꯁꯤꯗꯤ ꯄꯥꯕꯨꯡ ꯂꯧꯁꯪꯗ ꯂꯦꯛꯄ ꯌꯥꯏ ꯁꯪꯗ꯭ꯔꯕꯗꯤ ꯂꯧꯗꯨꯁꯨ ꯍꯦꯛꯇ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯅꯕꯣꯛꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯂꯦꯛꯄꯒꯤ ꯐꯖꯅ ꯂꯩꯃꯤꯟꯅꯔꯣꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯀꯥꯔꯛꯎꯀꯣ ꯆꯥꯛ ꯍꯥꯎꯅ ꯊꯣꯡꯂꯝꯒꯦ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯁꯨ ꯆꯠꯈ꯭ꯔꯤ ꯌꯨꯝꯗꯅ ꯃꯦꯝꯆꯥ ꯀꯨꯃꯨꯗꯤꯅꯤ ꯏꯆꯥꯊꯣꯏ ꯃꯅꯥꯎꯅꯨꯄꯥ ꯃꯈꯣꯏ ꯂꯩꯍꯧꯔꯤ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯃꯇꯝꯅꯤ ꯂꯧꯁꯪꯗ ꯆꯥꯎꯔꯦꯜꯅ ꯍꯥꯏꯁ ꯀꯔꯤꯅꯣ ꯄꯥꯝꯕꯣꯝ ꯑꯁꯤ ꯌꯥꯝꯅ ꯆꯣꯡꯉꯤꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯒꯨꯝ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣ ꯅꯨꯡꯁꯤꯠꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯁꯥꯍꯨꯝ ꯅꯥꯏꯅ ꯁꯤꯠꯂꯤꯗ ꯌꯨꯝꯂꯣꯝꯗ ꯀꯔꯤꯝꯇ ꯊꯣꯛꯂꯝꯃꯣꯏꯗ꯭ꯔꯥ ꯁꯣꯝꯗꯅ ꯂꯩꯈꯝ ꯃꯥꯏꯕꯅ ꯇꯥꯛꯂꯛꯄ ꯃꯍꯩ ꯑꯗꯨ ꯊꯥꯖꯤꯟꯗꯨꯅ ꯑꯍꯤꯡꯗꯨꯗ ꯊꯧ ꯄꯥꯡꯂꯤ ꯑꯗꯨꯒ ꯀꯨꯃꯨꯗꯤꯅꯤ ꯉꯁꯤꯗꯤ ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯄꯣꯊꯥꯈ꯭ꯔꯦ ꯃꯃꯥ ꯃꯦꯝꯆꯥꯒ ꯃꯆꯥ ꯑꯅꯤꯒꯅ ꯀꯥ ꯑꯃꯗ ꯇꯨꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯇꯣꯝꯇ ꯇꯨꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯅꯕ ꯃꯇꯥꯡꯅꯤ ꯄꯤꯛꯂꯤꯕ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯏꯆꯥꯊꯣꯏ ꯍꯣꯏꯒ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯏꯆꯦ ꯑꯩ ꯏꯃꯥꯒ ꯇꯨꯝꯃꯨꯔꯒꯦ ꯑꯩ ꯏꯃꯥꯒ ꯇꯨꯝꯅꯤꯡꯉꯦ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯏꯕꯣꯛꯀ ꯇꯨꯝꯍꯧꯔꯣ ꯅꯅꯥꯎ ꯁꯤꯗ ꯑꯗꯨꯝ ꯇꯨꯝꯃꯣ ꯏꯃꯥꯁꯨ ꯇꯨꯝꯂꯝꯃꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯇꯨꯝꯃꯣꯕ ꯁꯦ ꯇꯜꯂꯤ ꯀꯩꯁꯨ ꯑꯩꯗꯤ ꯏꯃꯥꯒ ꯇꯨꯝꯅꯤꯡꯉꯦ ꯑꯩ ꯊꯤꯜꯂꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯍꯣꯏꯁꯦ ꯂꯥꯛꯑꯣ ꯊꯤꯜꯂꯒꯦ ꯊꯣꯡꯖꯤꯟꯗꯒꯤ ꯅꯪ ꯑꯗꯨꯝ ꯆꯪꯈ꯭ꯔꯣꯀꯣ ꯑꯁꯨꯝꯅ ꯏꯆꯥꯊꯣꯏꯅ ꯃꯅꯥꯎꯅꯨꯄꯥ ꯄꯤꯛꯂꯤꯕ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯗꯒꯤ ꯃꯃꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯐꯥꯎ ꯊꯤꯟꯖꯤꯜꯂꯝꯂꯒ ꯃꯥꯁꯨ ꯇꯨꯝꯅꯤꯡꯃꯟꯗꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒ ꯇꯨꯝꯊꯔꯤ ꯆꯥꯎꯔꯦꯜꯅ ꯀꯔꯤꯅꯣ ꯑꯩꯅ ꯁꯨꯞꯄꯤꯕ ꯐꯩꯖꯨꯞꯁꯤꯕꯨ ꯆꯤꯡꯊꯔꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯨ ꯋꯥꯈꯜꯅꯔꯛꯏꯒꯦ ꯅꯣꯡꯁꯤꯁꯨ ꯈꯔ ꯊꯨꯅ ꯉꯥꯜꯂꯛꯂꯕꯗꯤ ꯐꯒꯗꯕꯅꯤ ꯀꯨꯏꯕꯨꯗꯤ ꯀꯨꯏꯔꯛꯂꯔꯣꯏꯗ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯁꯤ ꯑꯍꯤꯡꯁꯤꯕꯨ ꯀꯔꯤꯅꯣ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯏꯆꯥꯊꯣꯏꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕ ꯃꯇꯨꯡ ꯃꯪꯑꯣꯏ ꯍꯥꯋꯣꯏ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯒꯨꯝ ꯇꯥꯔꯤ ꯑꯗꯨꯕꯨ ꯇꯨꯝꯅꯤꯡꯃꯟꯕꯅ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯇꯦ ꯃꯕꯣꯛ ꯃꯦꯝꯆꯥꯁꯨ ꯑꯍꯟ ꯃꯇꯝꯒ ꯑꯣꯏꯕꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯕ ꯃꯇꯝ ꯑꯣꯏꯕꯅ ꯏꯁꯤꯅ ꯇꯨꯝꯂꯤ ꯁꯨꯝ ꯇꯥꯔꯛꯂꯝꯃꯤ ꯀꯟꯅ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯏꯆꯥꯊꯣꯏꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯅꯥꯎꯅꯨꯄꯥꯅ ꯃꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈꯤꯕꯗꯨ ꯍꯥꯏꯐꯦꯠꯇ ꯌꯦꯡꯂꯨꯒꯦ ꯆꯪꯁꯤꯜꯂꯨꯏ ꯑꯣꯏꯃꯥ ꯀꯔꯤꯅꯣ ꯏꯃꯥ ꯃꯇꯝꯗꯨꯗ ꯎꯔꯤ ꯉꯁꯥꯏ ꯃꯈꯩ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯃꯤ
ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯏꯆꯥꯊꯣꯏ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥꯅ ꯃꯅꯥꯎꯅꯨꯄꯥ ꯄꯤꯛꯂꯤꯕ ꯑꯗꯨꯕꯨ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯟꯗꯨꯅ ꯁꯦꯠꯇꯨꯅ ꯆꯥꯔꯒ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯨꯝꯂꯤꯕ ꯃꯕꯣꯛꯄꯨ ꯍꯧꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯥꯎꯕꯗꯒꯤ ꯑꯇꯥꯕ ꯃꯤ ꯃꯌꯥꯝ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯅꯨꯡꯗꯒꯤ ꯃꯃꯥ ꯀꯨꯃꯨꯗꯤꯅꯤꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯅ ꯀꯔꯤꯅꯣ? ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ, ꯃꯥꯡꯖꯔꯦ, ꯑꯩꯗꯤ ꯃꯥꯡꯖꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯃꯥꯅ ꯉꯁꯤ ꯎꯔꯤꯕꯁꯤꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯏꯃꯥ ꯉꯥꯎꯔꯦ, ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯀꯔꯤ ꯃꯇꯧꯅꯣ? ꯏꯆꯥꯊꯣꯏꯅ ꯏꯃꯥ, ꯅꯪ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯏꯃꯥ? ꯄꯤꯌꯥꯏꯅꯨꯅ ꯏꯆꯥꯊꯣꯏ, ꯀꯞꯀꯅꯨꯁꯦ꯫ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯅꯣꯏ ꯏꯃꯥ ꯂꯩꯍꯧꯕꯗꯣ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ꯫ ꯊꯥꯡꯁꯨ ꯄꯥꯏꯍꯧꯋꯦ ꯍꯥꯏꯕꯅꯤꯅ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯆꯪꯕ ꯀꯤꯅꯔꯤ꯫ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯕꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯐꯤꯕꯝꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯅꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯅꯣꯡꯁꯨ ꯉꯥꯟꯐꯨꯝ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯊꯥꯔꯒ ꯂꯧꯁꯪꯗ ꯂꯩꯈ꯭ꯔꯤꯕ ꯆꯥꯎꯔꯦꯜꯕꯨ ꯌꯨꯝꯗ ꯀꯥꯔꯛꯅꯕ ꯄꯥꯎ ꯑꯃ ꯄꯤꯔꯨꯕꯅ ꯆꯨꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯂꯩꯈ꯭ꯔꯤꯕ ꯏꯕꯦꯝꯃ ꯑꯁꯤꯁꯨ ꯂꯧꯊꯣꯛꯅꯕ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯅꯤ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯗ ꯄꯥꯎ ꯄꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯌꯥꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯦ꯫ ꯇꯥ ꯆꯥꯎꯔꯦꯜ, ꯇꯥ ꯆꯥꯎꯔꯦꯜ, ꯍꯧꯒꯠꯂꯨ ꯂꯥꯛꯑꯣ, ꯌꯨꯝꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯧꯔꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯀꯔꯤ ꯊꯣꯛꯍꯧꯔꯤꯅꯣ ꯇꯣꯝꯕ? ꯇꯥ ꯆꯥꯎꯔꯦꯜ, ꯍꯪꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯂꯥꯛꯑꯣ, ꯌꯧꯔꯒ ꯈꯪꯂꯅꯤ, ꯌꯨꯝ ꯀꯥꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯁꯨ ꯃꯌꯨꯝ ꯀꯥꯔꯛꯂꯤ꯫ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯈꯨꯟ 2-3ꯒꯤ ꯃꯤꯌꯥꯝꯅꯤ ꯇꯤꯜꯂꯝꯂꯤꯕ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯦꯡꯗꯣꯏꯒꯤ ꯂꯥꯛꯅꯕ ꯃꯤꯌꯥꯝꯅ ꯈꯨꯟ ꯂꯩꯀꯥꯏꯗꯒꯤ ꯌꯦꯡꯕ ꯂꯥꯛꯏꯕ ꯃꯟꯗꯣꯜ ꯄꯤꯌꯥꯏꯅꯨꯅ ꯇꯝꯕꯗꯒꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯏꯆꯥꯊꯣꯏꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯆꯥꯎꯔꯦꯜ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯈꯪꯂꯤ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯈꯣꯜ ꯊꯣꯛꯇ, ꯃꯃꯤꯠꯇ ꯄꯤꯔꯥꯡꯅ ꯊꯨꯝꯍꯟ, ꯎꯄꯥꯏꯗꯤ ꯂꯩꯇ ꯆꯥꯛꯅ ꯈꯥꯡꯂꯤ ꯆꯥꯎꯔꯦꯜ꯫ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯆꯥꯎꯔꯦꯜ, ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ꯫ ꯃꯅꯨꯡꯗ ꯀꯨꯃꯨꯗꯤꯅꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯧꯁꯤ, ꯊꯤꯟꯊꯕ ꯆꯨꯝꯗꯦ꯫ ꯀꯨꯃꯨꯗꯤꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯗꯨ ꯐꯀꯠꯇꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯎꯔꯤ ꯃꯆꯥꯅꯨꯄꯥ ꯄꯤꯛꯂꯤꯕꯗꯨ ꯃꯐꯤ ꯌꯥꯎꯗꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯃꯔꯛꯇ ꯇꯥꯗꯨꯅ ꯂꯩꯕ꯫ ꯅꯥꯀꯟꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯀꯨꯃꯨꯗꯤꯅꯤꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯥꯅ ꯏꯟꯖꯕ ꯐꯤꯅ ꯃꯈꯧꯔꯤ ꯂꯥꯈꯠꯇꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯊꯃꯣꯏ ꯁꯣꯛꯂꯕ, ꯐꯤꯕꯝ ꯀꯥꯏꯔꯕ ꯊꯧꯑꯣꯡꯗꯨ ꯎꯕꯗ ꯄꯦꯟꯗꯕꯅ ꯊꯜꯂꯕ ꯆꯥꯎꯔꯦꯜ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯀꯞꯆꯔꯤ꯫ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯊꯛꯁꯤꯗ ꯈꯨꯇꯨꯝꯅ ꯍꯟꯖꯤꯟ ꯊꯥꯖꯤꯟꯗꯨꯅ ꯇꯦꯡꯊꯥꯅꯥꯋꯩ ꯀꯞꯂꯤ ꯄꯦꯟꯗꯅ꯫ ꯈꯨꯝꯃꯨ ꯏꯆꯥꯇꯣꯟ, ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯍꯤꯡꯈꯣ ꯍꯥꯏꯕ꯭ꯔꯣ? ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯄ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅ ꯑꯩꯈꯣꯏ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ? ꯍꯥꯏꯌꯣ, ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯟꯅꯣ? ꯑꯩ ꯆꯥꯛꯂꯦ, ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯄꯥꯕꯣꯛ, ꯑꯩꯈꯣꯏ ꯃꯥꯒ ꯅꯅꯥꯎꯒꯁꯦ ꯑꯩꯈꯣꯏꯅ ꯀꯧꯕ ꯈꯨꯝꯃꯛꯂꯔꯣꯏꯌꯦ ꯄꯥꯕꯣꯛ꯫ ꯃꯦꯝꯆꯥꯅ ꯏꯌꯥ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯆꯥꯒꯁꯦ ꯑꯩꯈꯣꯏꯅ ꯀꯧꯕ ꯈꯨꯝꯗ꯭ꯔꯦꯅꯦ, ꯅꯪ ꯑꯃꯨꯛꯇ ꯀꯧꯅꯦ꯫ ꯏꯃꯥꯗꯤ ꯂꯣꯏꯔꯦ, ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯆꯥꯎꯔꯦꯜ, ꯇꯣꯛꯑꯁꯤ ꯏꯆꯥꯁꯤꯗꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯂꯣ ꯍꯥꯏꯅ ꯊꯝꯂꯝꯕꯅꯅꯤ꯫ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯈꯤꯅꯕ, ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯇꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯃꯨꯛꯇ ꯈꯨꯟꯁꯤꯗ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯊꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯍꯧꯔꯛꯐꯝꯗꯨ ꯊꯤꯗꯣꯛꯄ ꯇꯥꯕꯅꯤꯅꯦ ꯆꯥꯎꯔꯦꯜ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯒꯤ ꯅꯨꯄꯤ ꯀꯨꯃꯨꯗꯤꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯄꯤꯛꯄ ꯃꯆꯥ ꯀꯥꯏꯅ ꯃꯩꯁꯥꯅ ꯆꯥꯛꯅ ꯍꯤꯡꯂꯤꯕ ꯆꯥꯎꯔꯦꯜ ꯂꯩꯔꯝꯕ ꯑꯁꯥ ꯀꯥꯎꯈ꯭ꯔꯦ, ꯁꯨꯅꯤ ꯅꯣꯝꯅꯤ ꯈꯪꯈꯤꯗ꯭ꯔꯦ, ꯋꯥꯈꯜꯅ ꯑꯅꯥ ꯑꯣꯏꯈ꯭ꯔꯦ꯫ ꯍꯤꯡꯂꯤ ꯍꯥꯏꯕꯗ ꯉꯥꯏꯔꯕ ꯅꯨꯡꯅ ꯁꯥꯕ ꯃꯤꯇꯝꯒꯨꯝ ꯂꯨꯅꯤ ꯅꯥꯟꯒꯅꯤ ꯈꯪꯗ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯦꯝꯆꯥꯁꯨ ꯃꯁꯨ ꯏꯆꯥꯊꯣꯏ ꯁꯦꯟꯅꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯟꯗꯣꯜ ꯄꯤꯌꯥꯏꯅꯨ ꯂꯥꯛꯇꯨꯅ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯆꯥꯎꯔꯦꯜ, ꯋꯥꯈꯜꯗꯨ ꯈꯔꯁꯨ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨꯗꯣ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯀꯥꯏꯅꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯇꯅꯤ꯫ ꯈꯔꯁꯨ ꯄꯦꯟꯊꯣꯛꯄ ꯇꯝꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯆꯠꯈꯤꯕ ꯃꯈꯣꯏꯅ ꯃꯈꯣꯏ ꯑꯣꯏꯈ꯭ꯔꯕꯁꯨ
ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯈꯟꯗꯕ ꯌꯥꯗꯕꯅꯤ ꯅꯆꯥꯅꯨꯄꯤ ꯏꯆꯥꯊꯣꯏꯒꯤ ꯈꯜꯂꯒ ꯅꯪ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯀꯣ ꯆꯥꯎꯔꯦꯜ ꯏꯆꯦ ꯃꯦꯝꯆꯥ ꯏꯆꯦꯁꯨ ꯋꯥꯈꯜꯗꯣ ꯆꯥꯎꯊꯣꯛꯎ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯏꯆꯦꯅꯁꯨ ꯅꯌꯥꯒ ꯅꯁꯨꯒꯁꯦ ꯀꯣꯟꯗꯨꯅ ꯊꯧꯅꯥ ꯄꯤꯕꯤꯗꯨꯅ ꯍꯤꯡꯈꯒꯗꯕꯅꯤ ꯏꯆꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯄꯤꯌꯥꯏꯅꯨ ꯑꯗꯨꯕꯨꯅꯦ ꯏꯆꯥꯒ ꯏꯁꯨꯒꯒꯤ ꯃꯤꯁꯤꯁꯤꯗꯤ ꯏꯆꯦ ꯌꯥꯝꯅ ꯄꯦꯟꯗꯦ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯌꯥꯒ ꯏꯁꯨ ꯏꯆꯥꯊꯣꯏꯒꯤ ꯃꯇꯧ ꯑꯁꯤ ꯑꯗꯨꯅꯤ ꯏꯆꯦ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯎ ꯑꯃ ꯇꯥꯔꯅꯤ ꯀꯨꯏꯔꯔꯣꯏ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯒꯗꯕꯅꯤ ꯏꯆꯦ ꯈꯨꯟꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯃꯤꯁꯤ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯗꯦ ꯑꯗꯨꯅ ꯊꯤꯗꯣꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯀꯟꯅ ꯑꯩꯅꯁꯨ ꯌꯥꯝ ꯆꯤꯡꯅꯕ ꯃꯤ ꯂꯩꯀꯣ ꯏꯆꯦ ꯇꯥꯟꯖꯥꯗꯨꯗ ꯄꯤꯌꯥꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯃꯥ ꯄꯤꯌꯥꯏꯅꯨ ꯀꯧꯗꯨꯅ ꯄꯥꯎ ꯇꯝꯂꯔꯤ ꯂꯩꯈꯝ ꯑꯃꯗꯤ ꯃꯥꯏꯕꯗꯣꯖꯣꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯃꯇꯨꯡꯗ ꯈꯨꯟꯖꯥꯁꯤꯡꯁꯨ ꯌꯥꯎꯅ ꯆꯥꯎꯔꯦꯜꯒꯤ ꯁꯨꯃꯥꯡꯗ ꯊꯨꯡꯂꯔꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯇꯥ ꯆꯥꯎꯔꯦꯜ ꯏꯃꯥ ꯇꯥ ꯆꯥꯎꯔꯦꯜ ꯌꯦꯡꯉꯨꯇꯨ ꯂꯥꯛꯏꯕ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯐꯥꯔꯤꯕꯅꯤ ꯌꯦꯡꯉꯨ ꯏꯁ ꯑꯩꯅ ꯈꯪꯂꯕꯅꯤ ꯃꯁꯤꯒꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯆꯤꯟꯗꯣ ꯂꯩꯇꯣꯟ ꯐꯥꯕꯤ ꯂꯩꯈꯝ ꯑꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤꯁꯦ ꯏꯆꯥ ꯑꯇꯣꯝꯕ ꯅꯥꯕꯒꯤ ꯍꯥꯛꯇꯛꯇꯒꯤ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ ꯃꯁꯤ ꯇꯝꯃꯨ ꯇꯝꯃꯨ ꯇꯥꯁꯤ ꯑꯇꯣꯝꯕ ꯀꯩꯗꯧꯔꯝꯕ ꯍꯥꯏꯗꯣ ꯏꯃꯥ ꯇꯥ ꯆꯥꯎꯔꯦꯜꯁꯨ ꯇꯥꯕꯤꯌꯨ ꯕꯣꯌꯥꯏꯒ ꯑꯩꯒ ꯃꯈꯣꯏꯒꯤ ꯁꯤꯡ ꯈꯔ ꯈꯥꯏꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯗꯨꯅ ꯃꯣꯏꯗ ꯆꯠꯂꯤ ꯑꯗꯨꯒ ꯁꯤꯡꯖꯪꯗꯣ ꯀꯣꯟꯅꯗꯔꯦ ꯍꯥꯏꯗꯨꯅ ꯊꯪꯅꯕ ꯑꯃꯥꯏꯕꯗꯣꯖꯣ ꯍꯣꯏꯗꯒꯤ ꯂꯧꯔꯨꯁꯦ ꯍꯥꯏꯗꯨꯅ ꯏꯇꯥꯎ ꯕꯣꯌꯥꯏꯒ ꯑꯩꯒ ꯆꯪꯂꯨꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒ ꯅꯣꯛꯃꯤꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯏꯅꯦ ꯂꯩꯈꯝ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯏꯇꯩꯃ ꯀꯨꯃꯨꯗꯤꯅꯤꯒꯤ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯏꯅꯦ ꯂꯩꯈꯝꯅ ꯃꯥꯏꯕꯗꯣꯖꯣ ꯊꯥꯅꯔꯒ ꯏꯇꯩꯃ ꯑꯃꯗꯤ ꯇꯥ ꯆꯥꯎꯔꯦꯜꯒꯤ ꯏꯪꯈꯣꯜ ꯂꯟ ꯊꯨꯝ ꯀꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯑꯣꯏꯅꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯁꯤꯟꯈꯤꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯏꯇꯥꯎ ꯕꯣꯌꯥꯏꯒ ꯑꯩꯒꯅ ꯇꯥꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯛꯇꯨꯅ ꯈꯪꯅꯔꯛꯄꯗꯒꯤ ꯁꯤꯗ ꯐꯨꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯅꯤ ꯏꯃꯥ ꯏꯁ ꯇꯧꯔꯝꯅꯤꯌꯦ ꯃꯁꯤ ꯂꯝꯀꯦꯠꯄꯤꯁꯤ ꯉꯝꯈ꯭ꯔꯦꯗ ꯀꯣꯟꯊꯣꯛꯅ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯍꯦꯔꯥ ꯃꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯦꯗ ꯑꯃꯨꯛꯇ ꯐꯨꯍꯧꯒꯦꯗꯦ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯗꯤ ꯐꯨꯕꯒ ꯐꯪꯍꯧꯔꯔꯣꯏ ꯎꯔꯤꯉꯩꯁꯤꯗꯅꯦ ꯈꯨꯠꯁꯦ ꯄꯦꯟꯅ ꯑꯃꯨꯛ ꯐꯨꯗꯍꯧꯒꯦꯗ ꯏꯆꯦ ꯃꯦꯝꯆꯥ ꯁꯦ ꯀꯥꯟꯅꯗꯦ ꯑꯝꯇ ꯐꯨꯍꯧꯁꯤ ꯏꯕꯥꯅꯤ ꯆꯪꯗꯅ ꯍꯦꯔꯥ ꯅꯪꯒꯨꯝꯕꯅꯁꯨ ꯑꯗꯨꯛ ꯐꯠꯇꯕ ꯁꯥꯒꯤ ꯅꯨꯄꯤ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯃꯦꯝꯆꯥ ꯆꯪꯗꯨꯅ ꯂꯩꯈꯝꯗꯣ ꯐꯅ ꯁꯥꯊꯤꯅ ꯐꯨꯗꯔꯝꯃꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯌꯣ ꯏꯃꯥ ꯁꯤꯕ ꯇꯥꯔꯦ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯌꯣ ꯅꯥꯕꯅ ꯁꯤꯔꯦ ꯑꯩ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏꯒꯦ ꯑꯌꯣ ꯏꯃꯥ ꯑꯌꯣ ꯏꯁ ꯁꯛꯇꯥꯁꯤꯒ ꯍꯦ ꯁꯥ ꯅꯨꯄꯤ ꯅꯪꯕꯨ ꯅꯥꯕꯒꯤ ꯆꯩꯅꯥꯒ ꯈꯪꯕ꯭ꯔꯣ ꯁꯥꯅꯕꯣ ꯅꯈꯖꯥꯏꯗꯨꯗ ꯊꯥꯖꯤꯟꯒꯦ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ ꯍꯥꯏꯌꯨ ꯏꯆꯥꯅ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯕ ꯄꯥꯝꯕ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯜ ꯂꯩꯀꯥꯏꯅ ꯋꯥꯔꯦꯞꯅꯗꯧꯔꯤꯕꯅꯤ ꯍꯥꯏꯌꯨ ꯑꯩꯅ ꯏꯃꯥꯗꯧꯅ ꯈꯟꯖꯗꯨꯅ ꯂꯣꯏꯅꯔꯛꯄꯅꯤꯀꯣ ꯏꯅꯦ ꯂꯩꯈꯝ ꯅꯪꯁꯦ ꯑꯗꯨꯒ ꯑꯁꯨꯛ ꯆꯥꯎꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯅꯪꯅ ꯇꯧꯖꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯅ ꯄꯤꯕ ꯆꯩꯔꯥꯛ ꯈꯨꯗꯤꯡ ꯅꯪꯒꯤ ꯅꯊꯛꯇ ꯇꯥꯕ ꯑꯣꯏꯁꯅꯨ ꯏꯟꯗꯣꯜ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯆꯠꯍꯟꯕꯤꯈ꯭ꯔꯣ ꯃꯈꯣꯏꯒꯤ ꯃꯁꯛꯁꯦ ꯎꯔꯒ ꯑꯩ ꯍꯦꯟꯅ ꯄꯦꯟꯗꯕ ꯍꯦꯜꯂꯛꯂꯦ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯔꯦꯞꯅꯔꯗꯨꯅ ꯃꯥꯏꯕꯗꯣꯖꯣ ꯑꯃꯗꯤ ꯂꯩꯈꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯗ ꯋꯥꯔꯦꯞꯂꯤ ꯑꯗꯨꯒ ꯂꯩꯈꯝꯒꯤ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯕ ꯆꯥꯎꯔꯦꯜꯒꯤ ꯑꯣꯏꯍꯟꯕ ꯍꯥꯏꯗꯨꯅ ꯌꯥꯅꯈ꯭ꯔꯦ ꯆꯍꯤ ꯆꯥ ꯀꯌꯥ ꯔꯤꯇꯨ ꯀꯌꯥꯒꯤ ꯃꯇꯨꯡ ꯏꯪꯈꯣꯜ ꯑꯗꯨ ꯍꯩ ꯂꯩꯅ ꯏꯀꯣꯏ ꯀꯣꯏꯅ ꯊꯥꯗꯨꯅ ꯍꯩꯅꯝ ꯂꯩꯅꯝꯅ ꯊꯜꯂꯕ ꯃꯅꯥ ꯄꯨꯡꯕ ꯄꯥꯝꯕꯤ ꯀꯌꯥ ꯍꯧꯗꯨꯅ ꯑꯋꯥ ꯄꯣꯊꯥꯐꯝ ꯂꯩꯀꯣꯜ ꯁꯦꯝꯂꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯃꯗꯤ ꯄꯤꯛꯇꯛ ꯇꯧꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯃꯌꯥꯗ ꯃꯥꯒꯤ ꯅꯨꯄꯤ ꯀꯨꯃꯨꯗꯤꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯐꯨꯔꯥ ꯁꯥꯗꯨꯅ ꯅꯤꯡꯁꯤꯡ ꯈꯨꯗꯣꯜ ꯑꯣꯏꯅ ꯂꯩꯍꯟꯈ꯭ꯔꯦ ꯆꯥꯎꯔꯦꯜꯅ ꯅꯨꯡꯁꯤꯗ ꯍꯦ ꯄꯨꯟꯁꯤ ꯔꯤꯇꯨ ꯅꯥꯏꯕ ꯈꯣꯡꯆꯠꯅ ꯄꯨꯕ ꯂꯝꯕꯤꯗꯨꯒꯤ ꯄꯟꯊꯨꯡꯐꯝ ꯃꯐꯝꯁꯤꯗ ꯑꯣꯏꯔꯒꯦ ꯏꯆꯥꯊꯣꯏꯅ ꯄꯥꯕꯨꯡ ꯀꯔꯤ ꯈꯜꯂꯝꯃꯤꯅꯣ ꯁꯤꯗ ꯐꯝꯂꯒ ꯁꯦ ꯅꯆꯥꯅ ꯀꯕꯣꯛ ꯍꯩꯉꯥꯜ ꯑꯆꯥꯊꯛ ꯄꯨꯔꯛꯏ ꯆꯥꯁꯤ ꯆꯥꯊꯣꯏ ꯌꯦꯡꯉꯨ ꯃꯥꯡꯗ ꯎꯔꯤꯕ ꯐꯨꯔꯥꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯄꯥꯕꯨꯡꯗꯤ ꯑꯁꯤ ꯌꯦꯡꯂꯝꯂꯤꯕꯅꯤ ꯅꯨꯡꯁꯤ ꯄꯥꯕꯨꯡ ꯃꯈꯣꯏꯁꯨ ꯏꯁꯣꯔꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯔꯝꯒꯅꯤꯌꯦ ꯄꯥꯕꯨꯡ ꯆꯥꯎꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯆꯥꯊꯣꯏꯁꯨ ꯐꯨꯔꯥꯗꯨ ꯌꯦꯡꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯂꯩꯈꯤꯔꯝꯃꯤ